Israeli Prime Minister Benjamin Netanyahu ki maikeidagi karigumba US President Donald Trump ki maikeidagi puthorikliba peace ki oiba plan asi mai paklabadi yamna fagani karigumba mai pakhaudraba taragadi handakti Gaza da leiriba Hamas hairiba kangbu asi afaba amadi oiraroi matam adudadi US ki oiba backing amasu yauraga lakani haibagi oiba wafam amakak thamni Mada asida US President Donald Trump ki maikeidagi puthorikliba peace proposal asina maram oiduna hauzik ceasefire ki oiba wafam amadi chakchilakliba sida Israeli Prime Minister Benjamin Netanyahu di yamna chawba chaicheng amakak leiri. Nakalamoromda Russia amasung Ukraine yu ena soknariba losinba naidaba hena kansilakliba landform asida Ukraine gi maikeidagi chathariba tactic adugi yamna manaba mamong amakakta Russia gi maikeidagi hauzik pakhum piba haurakli masina maram oiduna landform asida nakalanima asi karamba fibamda leiribage haibadu chamamnaba mafum amadi yaurakadore. Hauzik Gaza da thengnariba landform asigi matangda US President Donald Trump ki maikeidagi puthorakiba peace plan adugi oiba matangda matam kuina ngairoi US President Donald Trump ki maikeidagi atuba matamda Hamas ki maikeidagi madubu yajagadabani haibigi oiba wafam sing thamli karigumba hairiba matam sing adu hendokhiba taragadi afaba oiroi achouba lanjao amasu soisoidana lakani haibigi oibi yamna kanba warning sing hauzik lepa leitina tauri Nakalamurumda Hamas hairiba organization asigi maikeidagi su hostage release tawbagi oiba condition asida yaba taraga sukulai thadokpagi oiba wafam amasu territory asida handok hanjin tonobagi oiba wafam asida chamamnaba kara leiri adubu hostage thadokani hairiba asisu hauji fawba thabakto onthorakpagi oiba thoidokpa mami leite Mata asida Israeli Prime Minister Benjamin Netanyahu amasu mahaki oina leiriba lenga asigi oina yamna chawba chaiching amani hairiba asigi baramsi yengminasi hauji malem asigi mafam kaya Madrid, Amsterdam, London dagi hauraga European country kaya ama fawba yauna mafum kaya amada pro-Palestinian oiba movement kaya ama lakpa uri hairiba iyosing asida landform asi loshilu haibagi oiba yamna kanba pressure tawduna magi oina leiriba country sing aduki lengakta Israel da pressure tawnabagi damakta akanba makangi oiba khongjang sing sangsilli mafum kaya amada Israeli gi oina leiriba embassy singi mamangda thomjiduna ihawhawba Mafam kharadadi adumak extreme oiba strepsing Jews singbu target tawbagi oiba khongjangsu adumak ubu fangli Hairiba iho asi hauzik Israel gi maikeidagi chathariba operation asida Gaza da leiriba micham praja maroina angangsingda genocide chathare haiduna yaningdabagi damakta changsilakliba Israel bu landform asi losilu haibigi oiba malem asigi mafam kiyada hauriba iho asi khaktana tana ngasimak Israel hairiba country asigi manungda Israeli citizens singi maikeidagi su adukki matik yamna chawbu iho amakhak lakli maruoina hauzik fajinduna thamliba hostessing asi thaduknabagi damakta Israel gi maikeidagi diplomatic oiba lambi amada changsilu haibasina khwaidagi yamna chawba kholau ama oiri Israel hairiba piklaba country asida miyoi lakhena lambi da thoraktuna Benjamin Netanyahu gi oina leiriba lenga asigi mathakta aduki matik yamna kanba ihosing hauzik hauduna leiribani maram asina masigi oiba landform asi losilu hostessing gi oiba crisis asi losilu haibagi oiba iho masigi oiba pressure sing asi su leiri masida sunatana achuki matik yamna kuiba landform sing asigi manungda Israel da leiriba citizen Israeli miyosing gi maikeidagi Benjamin Netanyahu gi oina leiriba right wing gi oiba khara extreme oiba lenga asibu yaningdabagi oiba ihol asisu noma gi hengalakli masida sunatana Israeli Prime Minister oiduna leiriba Benjamin Netanyahu hairiba miyoi asigi mathakta corruption gi oiba adukki matik yamna chawba charge sing hauzik thangatuna leiribani mahaki mathakta court gi oiba proceeding kaya amasu leiribani masigumlaba matam asida karigumba landform asi losinkiba taragadi Israel hairiba country asigi oina athuba matamda election suksoi soidana pangthokadoribani karigumba election asi pangthokpa taragadi mahaki oina leirib lenga asi maithiba yabagi chance ama yamna wangna leiri masina maram oiduna landform asi losin haningdabagi oiba wafam amasu leiri haiduna Israeli miyoi kya amagi maikeidgi mahaki mathakta achouba maran kya ama sibagi oiba thodoksu leiri Israel gi oina leiriba politician kya amagi maikeidgi su mahak asi noma gi pamaktaba aduga Israel hairiba country asi matam amada Chawkat Thorang technology innovative ki oiba lambi asida changsilambasida war economy asi oirakpana landa anumak chingsinduna thambana makhoigi oina leiriba development adugi oiba speed asi aduki matik yamna hantharakle haiduna yaningdabasu kiyama urakli karigumba landform asi hek losinkiba taragadi Benjamin Netanyahu gi mathakta leiriba corruption gi oiba case asi su makha chatharakpagi khudongchaba adu leibaga loinana karigumba election maithi kidona mahak asi poada leitaba taragadi suksoi chuidana mahaki mathakta yamna chawba punishment ama lakba yabagi oiba oichokpa leibana landform asi amaga amuk koithi thiduna conflict adumak lehennabagi damakta honabagi mami ama leire haiduna yamna kan hauji Israel da mahakbu yadaba miwi kya ama thorakli Nakalamuromda Russia amasung Ukraine gi landform asi handoknabagi oiba wafam peace gi oiba wafam asi fana kuina uba fangloi dori masida sunatana
ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯞꯊꯣꯛꯈꯤꯕꯒ ꯂꯣꯏꯅ ꯂꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯑꯣꯏꯜ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ, ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯏꯞꯂꯥꯏꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯤꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯑꯃꯁꯨꯡ ꯐꯤꯜꯒꯤ ꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯇꯞꯅ ꯂꯥꯛꯄ ꯎꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯃꯨꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯡ ꯔꯦꯟꯖ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯕꯗ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤ ꯃꯁꯤꯒꯨꯝꯂꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯕꯨ ꯗꯥꯏꯔꯦꯛꯠꯂꯤ ꯍꯤꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯇꯦꯂꯥꯏꯠꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯗꯦꯇꯥꯁꯤꯡ ꯁꯦꯌꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯛ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯁꯦꯛꯇꯔ, ꯃꯔꯨꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯣꯏꯕ ꯂꯥꯏꯟ ꯑꯁꯤ ꯀꯛꯊꯠꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯛꯈꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯈꯣꯏꯁꯤ ꯗꯤꯐꯦꯟꯁꯂꯦꯁ ꯑꯣꯏꯍꯜꯂꯕ ꯃꯇꯨꯡꯗ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ, ꯄꯥꯋꯔ ꯍꯥꯎꯁꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯐꯪꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯨ ꯑꯗꯨꯃꯛ ꯎꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯃꯈꯛꯇ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯐꯥꯎꯕ ꯍꯤꯠ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟꯁꯤꯡ ꯎꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯄꯥꯏꯁꯤꯡ ꯑꯁꯤꯅ ꯃꯣꯜ ꯑꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯄꯥꯏꯁꯤꯡꯅ ꯆꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯃꯈꯛ ꯊꯝꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯌꯨꯔꯣꯞꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯚꯃꯦꯟꯠ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯁꯤꯁꯨ ꯂꯦꯡꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯦꯟꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯄꯥꯏꯔꯤꯕꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯔꯣꯃꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯨꯑꯣꯏꯅ ꯄꯣꯂꯦꯟꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯗꯨꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯌꯨ-ꯇꯔꯟ ꯑꯃꯈꯛ ꯎꯕ ꯐꯪꯂꯤ꯫ 2022ꯗ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩ ꯉꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕ ꯔꯁꯤꯌꯥꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯗꯅ ꯑꯌꯥꯝꯕ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ 2025ꯒꯤ ꯑꯣꯏꯕ ꯆꯍꯤ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯔꯁꯤꯌꯥꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯍꯟꯕꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯗꯨ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯎꯔꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯜꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯔꯁꯤꯌꯥꯗ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯒꯗꯧꯔꯤ꯫ ꯃꯃꯥꯡꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯑꯦꯅꯥꯂꯤꯁꯤꯁꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯅ ꯅꯩꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕ, ꯃꯇꯝ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯣꯂꯥꯞꯁ ꯇꯧꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯦꯔꯦꯟꯗꯔ ꯇꯧꯔꯛꯄ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ
ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯕꯨ ꯕꯦꯛ ꯇꯧꯔꯤꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯅꯦꯇꯣ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯖꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯇꯧꯍꯟꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ USꯅ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯉꯥꯛꯊꯣꯛꯍꯟꯗꯨꯅ ꯊꯝꯂꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯑꯁꯤ ꯁꯣꯛꯅꯕ ꯉꯝꯂꯛꯇꯕꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯂꯩꯔꯛꯇꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯍꯟꯗꯣꯛꯆꯈꯤꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯪꯁꯤꯜꯂꯛꯄ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁా ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯁꯤ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯂꯛꯇꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯀꯌꯥ ꯑꯃ ꯎꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯁꯦꯛꯇꯔꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯕꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯃꯛ ꯄꯟꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯝꯅꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯥꯏꯞꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯄꯥꯋꯔ ꯁ꯭ꯇꯦꯁꯟꯅꯆꯤꯡꯕ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯑꯣꯏꯒꯦꯔꯥ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯑꯣꯏꯒꯦꯔꯥ ꯃꯁꯤꯒꯨꯝꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯅꯧꯍꯧꯅꯅ ꯔꯤꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯄ ꯑꯆꯧ ꯑꯆꯧꯕ ꯃꯦꯆꯤꯅꯔꯤ ꯀꯌꯥ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯕꯅ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨ ꯔꯁꯤꯌꯥꯅ ꯐꯅ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯌꯨꯔꯣꯞꯇꯒꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯃꯔꯝ ꯑꯃ ꯂꯩꯕꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯔꯤꯄꯦꯌꯔ ꯇꯧꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯂꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯗ 17% ꯂꯣꯝ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯔꯤꯐꯥꯏꯟ ꯑꯣꯏꯔꯕ ꯄꯦꯇ꯭ꯔꯣꯜ ꯅꯠꯇ꯭ꯔꯒꯅ ꯗꯤꯖꯦꯜꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯈꯛ ꯂꯥꯛꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯜꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯪꯅꯗꯕꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯈꯔꯁꯨ ꯎꯕ ꯐꯪꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯌꯣꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯂꯩꯍꯧꯗꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄ ꯃꯔꯨꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯁꯤꯖꯤꯟꯅꯅꯕꯒꯤ ꯑꯣꯏꯕ ꯂꯩꯔꯛꯇꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯒꯦꯁꯣꯂꯤꯟ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜꯅꯆꯤꯡꯕ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯔꯔꯣꯏ ꯔꯁꯤꯌꯥ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯕ ꯇꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯈꯔ ꯆꯥꯎꯕ ꯔꯤꯐꯥꯏꯅꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯍꯤꯠ ꯇꯧꯈꯤꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯤꯐꯥꯏꯟ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯄꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯔꯤꯐꯥꯏꯅꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯔꯤꯄꯦꯌꯔ ꯇꯧꯕꯗ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯆꯪꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯤꯄꯦꯌꯔ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯄꯥꯔꯠ ꯑꯁꯤ ꯔꯁꯤꯌꯥꯗꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯁꯦꯡꯁꯟ ꯑꯃ ꯂꯩꯕꯅꯤꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯄꯤꯔꯝꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯌꯔ ꯄꯥꯔꯠ ꯄꯤꯔꯝꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯄꯤꯔꯛꯂꯔꯣꯏ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯜꯇꯔꯅꯦꯇꯤꯞꯇ ꯆꯩꯅꯥꯗꯒꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯕꯗ ꯅꯠꯇꯅ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯒ ꯃꯥꯟꯅꯗꯕꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯂꯩꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯗꯤꯂꯤꯚꯔꯤ ꯇꯧꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯄꯥꯟꯍꯟꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯗꯨ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯁꯤꯖꯤꯟꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 1,500 ꯔꯣꯟ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯏꯁꯤꯟꯕ ꯉꯝꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯎꯕ ꯐꯪꯂꯛꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯐꯥꯏꯅꯔꯤꯁꯤꯡ ꯑꯁꯤ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯒꯠꯄ ꯇꯥꯔꯒꯁꯨ ꯑꯃ ꯁꯦꯝꯒꯠꯄꯗ ꯍꯞꯇꯥ खरा था खरा चंगलिङैदा अनौबा कया अममु यूक्रेनगी माइकेदी हंजिन हंजिन चथरक्प एटेकना अदुमक थुगाइरक्पदगी यामना चावब चैथिंग असि हेने हेने हिंजिलकदौरिबनी अदुगा हौजि ओइरक्लिबा फिबम असिदा क्लैरिफिकेशन अमा हाइबा तारगदि हौजि मीडिया हाउस कया अमगी माइकेदी कवर तौनबा अमसुंग मियोय कया अमगी माइकेदी थौदु असिगी मतांगदा नैनबा मतमदा हौजि रशिया हाइरिबा कंट्री असि पेट्रोलियम प्रोडक्ट क्रूड ऑयल की ओइबा खुदिंग असिदा यामना चावबा चैथिंग अमा लाकपदगी एक्सपोर्ट तौररोय हाइबगी ओइबा वाफम असिदा ओइना पुथोकपा खरा यावनरी तौबतबु मदुगी ओइबा फिबम अदुदि नत्ते हौजि रशिया हाइरिबा कंट्री असिदा लानफमना मरम ओइदुना रिफाइन तौनबगीदमक्ता लैरिबा मेचिनसिंग असी नोंगमु नोंगमगी काइसिलक्पसिना क्रूड ऑयलदगी रिफाइन तौरबा मतुंगदा पेट्रोलियम प्रोडक्ट पेट्रोल डीजल नचिंबा असी पुथोकपगी ओइबा खोंथांग असिदा अचौबा डिले लाकपदगी मदुबु मखोगी सिजिन्ननबगीदमक्ता थमख्रग एक्सपोर्ट तौरोय हाइबनी रो ओइरिबा क्रूड ऑयलसिंग असिदि लेप्पा लैतेना एक्सपोर्ट तौखिगनी मरम अदुना रशियादगी क्रूड ऑयलसिंग एक्सपोर्ट तौरिबा इंडिया अमसुंग चाइनाना चिंबा कंट्रीसिंग असिगी ओइना अहोंगबा ममलगी ओइबा क्रूड ऑयल असी फंगलरोय हाइबगी ओइबा मिपाइनिंगाई थुइदोंना लैते मदुदसु नत्तन हेन खुदोंचाबा अमसु फंगबा यारी मरमदि रशिया हाइरिबा कंट्री असिगी माइकेदिगी मतम अमदा मखोइना रिफाइन तौदुना योलंबा पेट्रोल नत्रगना डीजलगी ओइबा पोलमसिंग असी हौजि रशियाना मदु तौबा ngamlaktabaniना मतम अमदा रशियादगी रिफाइन ओइरबा गैसोलिन डीजल अमसुंग पेट्रोल योइबा पोलमसिंग असी लौरंबा कंट्रीसिंग असिनसु मखोइगी ओइबा सप्लाई असी लैरक्तबदगी लौफम खंगदनदुना लैबगी ओइबा यामना चावबा मार्केट गैप अमा लाकनी मसिगुमलबा मतम असिदा इंडिया अमसुंग चाइना हाइरिबा कंट्री असिना रशियादगी ओइन लौरिबा क्रूड ऑयल असी रिफाइन तौरबा मतुंगदा योनबा याबगी यामना चावबा मार्केट अमसु थोरक्कदौरिबनी हौजिक नेटो अमसुंग वेस्टर्न ब्लॉक लैरिबा कांगबुसिंग असिगी माइकेदगी रशिया मरुओइना व्लादिमीर पुतिनगी लेंगा असी माइथीबा पीनबगीदमक्ता चंगसिलक्लिबा लालोंग असी तमना तमना मखोई ओइबा रिफाइनरी अमसुंग एनर्जी सेक्टर असी मपुंग फाना थुगाइरबा मतुंगदा पैसा लैरक्तबदगी लानफम असी थेंगनबा ngamlakतबा मसिदसु नत्तना लानफम असिना मरम ओइदुना पैसागी ओइबा अवाबा लाकपदगी रशियागी ओइना लैरिबा सिटीजनसिंग असिदा यामना चावबा इन्फ्लेशन अमसुंग मखल मखा कयागी ओइबा इकोनॉमिक ओइबा चैथिंग लाकपदगी लैरिबा लेंगा असिबु यानिंगदबगी ओइबा मखोइगी मथक्ता लानगी असिबु पामदे हाइबगी ओइबा अचौबा इहौ अमा लाक्तुना रशियागी ओइना लैरिबा लेंगा असी मखोंग चेना लैबा ngamdaba यामना चावबा माइथीबा अमा पीनबगीदमक्ता लालोंग अदु मेक सेंगना चथबा उरी हौजिक इंडियागी यमथंगनरिबा वेस्टर्न थंगबा सरुकता लैरिबा पाकिस्तान हाइरिबा कंट्री असिगी माइकेइदगी यामना कन्ना होनादुना मखोइगी प्राइम मिनिस्टर अमसुंग फील्ड मार्शल लाउथोख्रबा आर्मी जनरल असि मुनिर मखोइनिगी माइकेइदगी हौजिक साउदी अरेबियागी डिफेंस पैक साइन तौख्रे मसिदसु नत्तना सोमालिया हाइरिबा कंट्री असिगी ओइबा लेंगाक्ता फाउबा डिफेंस पैक साइन तौदुना मखोइगी ओइमि लानमिसिंग थारक्तुना सोमालिया की लानमिसिंग ट्रेनिंग तौबदा नत्तना मफम अदुदा मिलिटरी बेस साबगी ओइबा वाफमसिंग फोंदोक्तुना मखोइगी ओइबा मिलिटरी ब्रेजेस असी ग्लोबल दा यामना चाउथोक्नबगीदमक्ता होनरी साउदी अरेबिया तुर्की अमसुंग सोमालियाना चिंबा कंट्रीसिंग असिबु कन्नबगीदमक्ता डिफेंस पैक साइन तौबा चटलिंगैगी मतमदा अमुकसु हन्ना पाकिस्तान हाइरिबा कंट्री असिगी ओइना लैरिबा आर्मीसिंगी मथक्ता चथबा एटेक अमा ओइना हौजिक अनौबा ट्रेन ब्लास्ट अमगसु थोख्रे पाकिस्तान हाइरिबा कंट्री असिबु रूल तौदुना लैरिबा सेवा शरीफ की ओइबा लेंगा अमसुंग असिमुनेरी ओइना लैरिबा लेंगा असिबु यानिंगदबा रेबल ग्रुप कया अमा पाकिस्तान की मफम कयाम चाइथोक्तुना ऑपरेट तौदुना लैरि मखोइसिंग अदुगी मनुंगदा अफगानिस्तान तालिबान सिंगी माइकेइदिगी लेंगाक माइथीबा पीदुना मखोइना लेंगा ओइखिबगुमना पाकिस्तान दसु हौजिक लैरिबा लेंगा असिबु माइथीबा पीदुना सारिया लो इम्पोज तौबा यागदबा अनौबा लेंगा अमा सेमगनी हाइदुना चंगसिल्लिबा टीटीपी हाइरिबा तेरिके तालिबान हाइरिबा कांगबु अमसु लैरि मसिगा लोइना लोइना हौजी पाकिस्तान लेंगा की मथक्ता लान चथबदा ख्वाइदिगी यामना मपांगल कनखलग्लिबा असि पाकिस्तान की नॉर्थ वेस्टर्न थंगबा सरुकता लैरिबा बलोचिंगना खुंदादुना लैबा बलोचिस्तान हाइरिबा प्रोविंस असिदा ऑपरेट तौरिबा बलोचिस्तान लिबरेशन की ओइबा मखल मखा कयागी ओइना लैरिबा लानमिसिंग असिसु अमनी अदुगा हौजी पाकिस्तान हाइरिबा कंट्री असिगी ओइना नहौनना ट्रेन दा चथबा एटेक अमकक लाग्लिबा असि बलोचिस्तान हाइरिबा मफम असिबु तोंगानबा कंट्री अमा ओइहन्नबगीदमक्ता लान हौरिबा बलोच की ओइबा लिबरेशन लानमिसिंगी मनुंगदा अमा ओइरिबा बलोच रिपब्लिक गार्ड हाइरिबा कांगबुसिंग असिगी माइकेइदिगी मखोइना तौबनी हाइदुना फोंदोरक्ली हाइरिबा एटेक असि चथरबा मतुंगदा बलोच रिपब्लिक गार्ड की माइकेइदिगी हौजिक बलोचिस्तान हाइरिबा मफम असि पाकिस्तान की मखादा लैत्रे
ꯃꯈꯣꯏ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥनी ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯣꯀꯨꯄꯥꯏꯡ ꯐꯣꯔꯁ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥनी ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯝꯂꯤ ꯉꯁꯤꯃꯛ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯤꯡꯇꯝꯕꯒꯤꯗꯃꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯗꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯠꯅꯕ ꯀꯥꯞꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯤ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯀ꯭ꯂꯦꯝ ꯂꯧꯔꯛꯂꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯔꯤꯄꯕ꯭ꯂꯤꯛ ꯒꯥꯔꯗꯅꯕꯨ ꯑꯣꯏꯒꯦꯔꯥ ꯂꯦꯞꯄ ꯂꯩꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯥꯡꯊꯣꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯂꯣꯆꯤꯁꯇꯥꯟ ꯔꯤꯄꯕ꯭ꯂꯤꯛ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯇ꯭ꯔꯦꯟ ꯕ꯭ꯂꯥꯁ ꯑꯗꯨꯗ IEDꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ट्रेन अदुबु थुगाइखिबगी ओइबा थौदोंनि मसिगी मतांगदा मखोइना फोंदोकपगी मतुंगिना हाइरिबा ट्रेन असिदा पाकिस्तानगी ओइबा आर्मी कया अमा यावरए हाइबा खंगबगीदमक्ता मखोइबु टारगेट तौदुना चथगिबा अटैकनि मिचम प्रजा अमतबु टारगेट तौखिबा लेइते हाइबगी ओइबा वाफमसिंग असि फोंदोकली ट्रेन अदुदा तोंगखिबा पाकिस्तानी लानमी कया अमा सिबा यावख्रे अशोक अपन नंगबा अमसुंग यामना चावना चैथेंग फंगबा कया अमसु यावख्रे ममांगदसु ट्रेन द अटैक चथबगी ओइबा थौदोकसु थोकरे हंदकसु यामना मानबा मओंग अमा खक्ते अटैक चथबा ngamliba asigi maramsi Pakistan hairiba country asigi oina leiriba Balochistan haina leiriba mafam asi development gi oiba level asida atopa mafam singa yamna nema mafam amakhakni ching marang kaina leiriba Balochistan hairiba province asida Pakistan gi oina railway track amadagi hena leite maram aduna hairiba track amakhakta oibinina liberation gi oina leiriba group sing asigi maikei target tawbusu yamna laibi gi oiba film amadu adamak oiri Balochistan liberate tawgani haiduna khulai paiduna thorakliba kamusing asigi maikei target tawrakliba khongthangsing asi mamangda China amasung Pakistan gi oiba CPEC gi oiba project aduda Pakistan gi lanmi khaktina tana China dagi CPEC gi oiba project sing develop tawba lakpa Chinese mioi kya amasung target tawduna attack chathaba hatpa gi oiba thawdok kya ama laikre masigi matungda hauzik US gi oiba role amamuk yausilakli Shehbaz Sharif amasung Asimuni chatuna USA da Pakistan gi mafam kya amada minerals sing leiri maru oina rare earth minerals sing fawba lei haibagi oiba wafam sing fongdokhraba matung asida hauzik Balochistan Republic Guard ki maikei chatharakliba khongthang asi hauzik nauna Pakistan hairiba country asida US ki oina lakliba khongthang minerals sing lauthoknabagi damakta Balochistan gi oiba wafam sing asida miyeng changsilakpa asinasu mari leinaramgani haibagi oiba wafam sing adumak tabu fangli Pakistan hairiba country asigi oina Balochistan gi oina leiriba aduga Northern thangba sarukta leiriba TTP gi oiba crisis asi khakta natana hauzi anoba crisis amasu leiri madudi hauzi India gi maikei Pakistan occupied Kashmir haiduna leiriba Pakistan gi North Eastern thangba sarukta leiba Gilgit-Baltistan na chingba mafam sing asida mioi kyama gi maikei gi mafam adugi oina leiramba reservation lautokpagi oiba wahauda amasung makhal makha kya gi oiba social injustice manadaba miyeng sing asigibu puthoktu na yamna akanba protest amakak chathari hairiba protest asi thingnabagi damakta Pakistani lanmisingi maikei nongmei kapa matamda mioi tarasi kiba mioi kyama chama hena sokpagi oiba thawdo amasu leiri hairiba iho asi hauji fawbu yoina mapung phana namthaba ngamdri laingaki maikei thajaba kyama piraktuna anauba development gi oiba economic gi oiba project kyama pigini reservation gi oiba wafam aduda su miyamna pamliba wafam adugi interest yengduna lo semgani haibagi oiba wafam sing adumak thajaba piri aduba leiriba iho asi hauji fawbu yoina mapung phana lo shinba natri makhal makha kyagi oiba internet thingzinbadagi hauraga army singda kapa yabagi order fawba pithoktuna mioi kyama violence sizinaduna namthabigi oiba khongthangsing leibana iho asi atopa mafamda sandorakpadi udri tawbatabu iho horiba mafamdadi yamna kanbagi fibam amada adumak lei matang asida Pakistan langa ki maikei India gi oiba role yawi haiba wafam asi hauzik su fongdokli Pakistan gi defense minister gi maikei iho asida India gi oiba role lei haibagi oiba wafam nahuna amuk su fongdokli India amusu Pakistan gi oina leiriba tension asi Pahalgam gi oiba attack adu loikraba matung operation sindur loikraba matungda matam khara nemtharubasu hauzik tension asi mapung fana hanagi fibam da hanthabagi oiba fibam adudi leitri masigumlaba matam asida matam kuinadagi cheyednaduna lakliba India gi Gujarat hairiba state asiga thangnariba Pakistan amasung India gi oina ngamkhai yekliba Sar Creek hairiba line asigi oiba cheyednaba asi hauzik nahuna na thorakli matam amada British na India thadok lamduna chatkiba matamda partition gi oiba matam aduda India amasung
Pakistan hairiba country asigi oina yeklamliba ngamkai asida Sar Creek hairiba line asi aduki matik yamna cheyenaba wafam ama oina adumak laklibani India gi maikei degisni hairiba mafam asida India na claim toriba mafam aduga Pakistan gi maikei gi makoina claim toriba mafam aduga manadabadagi matam gi oiba conflict macha macha thoktuna adumak yetnabagi oiba wafam sing lakli adubu hauzik ikang kang hodana Pakistan line mission gi maikei gi hairiba line asigi manak nakpa mafam kya amada military gi oiba presence asi yamna hengalakpa structure kya ama sajilakpagi oiba thawdo ama lakre maram asina hauzik India gi maikei gi Indus water treaty dagi su suspend tawkiba aduga POK gi oina thokliba Iran asida su India gi role yawi haiduna Pakistan lenga ki maikei gi honariba khongthang aduga mafam kya amada su Pakistan gi oiba anabu military alliance ama semgalakliba asida Sar Creek ki oina leiriba chena mafam asida Pakistan gi maikei gi karigomba khongthang khara laukhatnabagi damakta honarra haibagi oiba wang ayamna kana hangnari masigi wakham oina India gi army chief ki maikei gi karigomba Pakistan India gi mathakta attack natragana India gi oiba territory asi laushinnabagi damakta honarakpa taragadi Pakistan hairiba country asi world map tagi muthatkani haibagi oiba yamna kanba warning amasu leiri maram aduna India amasung Pakistan gi oina leiriba tension asi thoidongna nemthaba natte matam ama hekta karigomba ama thokpa yabagi oithokpa adu hojik su leiri hauze India gi umthangnariba western thangba sarukta leiriba Pakistan hairiba country asigi maikei digi yamna kanna honaduna makoigi prime minister amasung field marshal lauthokraba army general asi munir makoini ki maikei digi hauze Saudi Arabia gi defense pact sign tawkre masida sunatana Somalia hairiba country asigi oiba lengakta fawba defense pact sign tawduna makoigi oimi lan mission tharaktuna Somalia gi lan mission training tawbada natana mafam aduda military base sabagi oiba wafamsing fongdoktuna makoigi oiba military presence asi global da yamna chawthoknabagi damakta honari Saudi Arabia Turkey amasung Somalia na singbu country sing asibu kannabagi damakta defense pact sign tawba chatlingai gi matamda amuka suhanna Pakistan hairiba country asigi oina leiriba army singi mathakta chathaba attack ama oina hauzik anauba train blast amaga su thokre ngasi Pakistan hairiba country asibu rule tawduna leiriba Seva Sharif ki oiba lenga amasung asimuneri gi oina leiriba lenga asibu yaningdaba rebel group kya ama Pakistan gi mafam kya amda chaithoktuna operate tawduna leiri makosing adugi manungda Afghanistan da Taliban singi maikei digi lengak maithiba piduna makoina lenga oikiba gumna Pakistan da su hauzik leiriba lenga asibu maithiba piduna Sharia law impose tawba yagadaba anauba lenga ama semgani haiduna changsilliba TTP hairiba terike Taliban hairiba kangbu amasu leiri masiga loina na hauzik Pakistan lenga ki mathakta lan chathabada khwaidigi yamna mapangan kankalagliba asi Pakistan gi northwestern thangba sarukta leiriba Balochisingna khundaduna leiba Balochistan hairiba province asida operate tawriba Balochistan liberation gi oiba makhal makha kya gi oina leiriba lan mission asisu amani aduga hauzik Pakistan hairiba country asigi oina nahaunana train da chathaba attack ama kaklagliba asi Balochistan hairiba mafam asibu tonganba country ama oihannabagi damakta lan hauriba Baloch gi oiba liberation lan mission gi manungda ama oiriba Baloch Republic Guard hairiba kangmusing asigi maikei digi makoina tawbani haiduna fongdorakli hairiba attack asi chatharaba matungda Baloch Republic Guard ki maikei digi hauzik Balochistan hairiba mafam asi Pakistan gi makhada leitre makoining tamba country ama oire haiba wafam asi fongdokpada nattana lakadoriba matam asida Balochistan gi oiba wafamsing asida karigumba Pakistani lan mission lakpa taragidi occupying force oriba Pakistani lan mission gi mathakta akanba makhan gi oiba attack sing lepa leitena chathagani haibi gi oiba wafam sing lepa leitena thamli ngasi mak Balochistan hairiba mafam asi Pakistan gi ning tambagi damakta lan hauriba kangbu asi makhoi khakta natte makal makha kya gi oiba khulai paiba group kya ama leiri tawbatabu hairiba kangbusin asi makhoi masel yanadabadagi makhoi masel oina onsinaduna hatnaba kamnabagi oiba thawdosing su thoktabadi natte masigumlaba thawdok kya sing asi leijai haiba taragasu yamna common oiba wafam ama haiba taragadi group khudingmakki maikeri khwaidigi yamna chawna target tawriba asi Pakistan gi oina hauzik leiriba lan mission asini mamangda su mafam kya amada Balochistan Liberation Army nabu oigira hauzik claim lawrakliba Balochistan Republic Guard nabu oigira lepa leitana mafam kya amada pangthokpagi oiba thawdosing aikoina thengnaduna lakre hauzik Balochistan Republic Guard ki maikei digi chathakiba train blast aduda IED sing sizinaduna train adubu thugaikibagi oiba thawdokni masigi matangda makoina fongdokpagi matungina hairiba train asida Pakistan gi oiba army kya ama yaurae haiba khangbagi damakta makoibu target tawduna chathakiba attack ni micham praja amatabu target tawkhiba leite haibagi oiba wafamsing asi fongdokli train aduda tonglakiba Pakistani lanmi kya ama siba yaukre asok apan nangba amasung yamna chawna chitheng phangba kya amasu yaukre
ꯃꯃꯥꯡꯗꯁꯨ ꯇ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯌꯥꯝꯅ ꯅꯦꯝꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯆꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯛ ꯑꯃꯈꯛꯇ ꯑꯣꯏꯕꯅꯤꯅ ꯂꯤꯕꯔꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯕꯁꯨ ꯌꯥꯝꯅ ꯂꯥꯏꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ ꯈꯛꯇ ꯅꯠꯇꯅ ꯆꯩꯅꯥꯗꯒꯤ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯗꯦꯕꯂꯞ ꯇꯧꯕ ꯂꯥꯛꯄ ꯆꯥꯏꯅꯤꯁ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯔꯣꯜ ꯑꯃꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯤ ꯁꯦꯕꯥꯖ ꯁꯔꯤꯐ ꯑꯃꯁꯨꯡ ꯑꯁꯤꯝ ꯃꯨꯅꯤꯔ ꯆꯠꯇꯨꯅ ꯌꯨꯑꯦꯁꯑꯦꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯤꯅꯔꯦꯜꯁꯤꯡ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯔꯥꯏꯠ ꯑꯥꯔꯠ ꯃꯤꯅꯔꯦꯜꯁꯤꯡ ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯕꯂꯣꯆꯤꯁꯇꯥꯟ ꯔꯤꯄꯕ꯭ꯂꯤꯛ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯅꯧꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅꯁꯨ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯇꯤꯇꯤꯄꯤꯒꯤ ꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯒꯤꯜꯒꯤꯠ ꯕꯜꯇꯤꯁꯇꯥꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯔꯤꯖꯥꯔꯕꯦꯁꯟ ꯂꯧꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯑꯟꯖꯁꯇꯤꯁ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥनी ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯃꯤꯑꯣꯏ 10 ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ 100 ꯍꯦꯟꯅ ꯁꯣꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯅꯝꯊꯕ ꯉꯝꯗ꯭ꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯇꯨꯅ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯀꯌా ꯑꯃ ꯄꯤꯒꯅꯤ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯁꯨ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯗꯨꯅ ꯂꯣ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯊꯥꯖꯕ ꯄꯤꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯍꯧ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯅꯠꯇ꯭ꯔꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯗꯒꯤ ꯍꯧꯔꯒ ꯑꯥꯔꯃꯤꯁꯤꯡꯗ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯣꯔꯗꯔ ꯐꯥꯎꯕ ꯄꯤꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯚꯥꯏꯂꯦꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯕꯅ ꯏꯍꯧ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯟꯗꯣꯔꯛꯄꯗꯤ ꯎꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯏꯍꯧ ꯍꯧꯔꯤꯕ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯀꯟꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯣꯜ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯐꯣꯡꯗꯣꯛꯂꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯧ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯣꯜ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯧꯍꯧꯅꯅ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯛꯂꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕꯁꯨ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯊꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯒꯨꯖꯔꯥꯠ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯉꯝꯈꯩ ꯌꯦꯛꯂꯤꯕ ꯁꯥꯔ ꯀ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯥꯔꯇꯤꯁꯟꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯦꯛꯂꯝꯂꯤꯕ ꯉꯝꯈꯩ ꯑꯁꯤꯗ ꯁꯥꯔ ꯀ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯃꯥꯟꯅꯗꯕꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯃꯆꯥ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯠꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃ ꯁꯥꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯗꯒꯤꯁꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯣꯏꯅ ꯊꯦꯡꯅꯕꯁꯨ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯔꯣꯜ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯑꯃ ꯁꯦꯝꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯌꯥꯅꯕ ꯈꯔ ꯄꯨꯔꯛꯄ ꯉꯝꯕꯗꯒꯤ ꯁꯥꯔꯀ꯭ꯔꯤꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯆꯌꯦꯠꯅꯕ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯒꯖꯥꯗ ꯑꯁꯤꯗ ꯆꯠꯊꯔꯝꯂꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯐꯝ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕ ꯑꯗꯨ ꯍꯣꯠꯅꯕ꯭ꯔꯥ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯌꯥꯝꯕ ꯇ꯭ꯔꯝꯞꯀꯤ ꯀꯟꯅ ꯃꯥꯏꯀꯩꯗꯒꯤ ꯍꯪꯅꯔꯤ ꯄꯨꯊꯣꯔꯛꯂꯤꯕ ꯃꯁꯤꯒꯤ ꯄꯤꯁ ꯋꯥꯐꯝ ꯄ꯭ꯔꯄꯣꯖꯦꯜ ꯑꯣꯏꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯝ ꯑꯥꯔꯃꯤꯁꯤꯞꯀꯤ ꯑꯣꯏꯗꯨꯅ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯃꯇꯝ ꯄꯥꯀꯤꯁꯇꯥꯟꯅ ꯈꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯦꯞꯄꯒꯤ ꯃꯊꯛꯇ ꯃꯃꯤꯗꯤ ꯑꯦꯇꯦꯛ ꯇꯥꯔꯤ ꯅꯠꯇ꯭ꯔꯒꯅ ꯇꯧꯕꯇꯕꯨ ꯄꯨꯊꯣꯔꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯋꯥꯐꯝ ꯑꯣꯏꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯆꯞ ꯆꯥꯕ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯍꯃꯁꯀꯤ ꯇꯥꯔꯒꯗꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯔꯦ ꯄꯥꯀꯤꯁꯇꯥꯟ ꯏꯖꯔꯦꯜꯒꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯔꯜ ꯀꯟꯗꯤꯁꯟ ꯑꯗꯨ ꯃꯦꯞꯇꯒꯤ ꯌꯧꯅꯕꯗꯤ ꯃꯨꯠꯊꯠꯀꯅꯤ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯌꯥꯝꯅ ꯑꯗꯨꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯆꯞ ꯑꯃꯁꯨ ꯆꯥꯕ ꯂꯩꯔꯤ ꯁꯣꯂꯨꯁꯟ ꯑꯃꯅꯦ ꯃꯔꯝ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯌꯥꯈꯤꯔꯣꯏ ꯑꯃꯁꯨꯡ ꯇꯧꯕꯇꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯒꯖꯥꯗ ꯂꯩꯔꯤꯕ ꯂꯩꯔꯤꯕ ꯑꯗꯨꯛꯀꯤ ꯇꯦꯟꯁꯟ ꯑꯁꯤ ꯃꯇꯤꯛ ꯑꯋꯥ ꯊꯣꯏꯗꯣꯛꯅ ꯑꯅꯥ ꯅꯦꯝꯊꯕ ꯇꯥꯔꯕ ꯅꯠꯇꯦ ꯃꯇꯝ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯃꯍꯦꯛꯇ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯍꯃꯁ ꯌꯥꯕꯒꯤ ꯑꯃꯁꯨꯡ ꯊꯣꯛꯄ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯂꯩꯔꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯔꯁꯤꯌꯟ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯅꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯂꯦꯞꯂꯛꯄ ꯄꯨꯇꯤꯟꯒꯤ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯤꯔꯛꯈꯤꯕ ꯋꯥꯔꯅꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯎꯕ ꯍꯧꯖꯤꯛ ꯌꯨ ꯂꯥꯏꯕꯛ ꯑꯦꯁ ꯐꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯒꯨꯝꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯣꯏꯔꯔꯤ ꯑꯁꯤ
ꯌꯨꯀ꯭ꯔꯦꯟꯗ ꯌꯦꯡꯃꯤꯟꯅꯁꯤ ꯇꯣꯝꯍꯣꯛ ꯍꯧꯖꯤꯛ ꯃꯤꯁꯥꯏꯜ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯄꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯝꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯑꯣꯡꯗ ꯈꯣꯡꯊꯥꯡ ꯍꯧꯖꯤꯛꯀꯤ ꯑꯁꯤꯗ ꯂꯥꯟꯐꯝ ꯉꯥꯏꯍꯥꯛ ꯑꯁꯤ ꯈꯟꯖꯥꯟꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯅꯣ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯀꯔꯝꯕ ꯂꯧꯔꯤ ꯃꯐꯝꯗ ꯌꯥꯅꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯆꯍꯤ ꯃꯔꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯖꯤꯜꯂꯛꯂꯕ ꯄꯨꯊꯣꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯄꯤꯁ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯜ ꯑꯣꯏꯕ ꯑꯁꯤꯒꯤ ꯂꯥꯟꯐꯝ ꯑꯣꯏꯕ ꯑꯁꯤꯗ ꯐꯤꯕꯝ ꯌꯥꯝꯅ ꯑꯁꯤꯅ ꯆꯥꯎꯕ ꯀꯔꯤꯅꯣ ꯑꯑꯣꯟꯕ ꯍꯥꯏꯕꯒꯤ ꯈꯔ ꯑꯣꯏꯕ ꯎꯕ ꯃꯇꯥꯡ ꯐꯪꯂꯛꯂꯤ ꯑꯗꯨꯗ ꯃꯗꯨꯗꯤ ꯏꯍꯥꯟ ꯌꯨꯀ꯭ꯔꯦꯟ ꯍꯥꯟꯕꯁꯤꯗꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯖ꯭ꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯂꯤ ꯀꯇꯔ ꯃꯄꯥꯡꯒꯜ ꯍꯥꯏꯔꯤꯕ ꯁꯣꯟꯕꯗ ꯅꯠꯇꯅ ꯒꯜꯐ ꯌꯥꯝꯅ ꯀꯟꯇ꯭ꯔꯤ ꯄꯤꯛꯄ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯃꯊꯛꯇ ꯑꯦꯌꯔ ꯑꯣꯏꯕꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯔꯁꯤꯌꯥꯒꯤ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯉꯁꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯐꯥꯎꯕꯗ ꯂꯥꯛꯇꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯟꯖꯥꯎ ꯑꯦꯇꯦꯛ ꯑꯃ ꯑꯁꯤ ꯑꯣꯏꯔꯛꯄ ꯆꯠꯊꯗꯨꯅ ꯌꯥꯕꯒꯤ ꯑꯗꯨꯃꯛ ꯑꯣꯏꯕ ꯐꯤꯕꯝ ꯗꯣꯃꯤꯅꯦꯠ ꯑꯗꯨ ꯇꯧꯗꯨꯅ ꯑꯣꯏꯔꯛꯄꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯌꯨ ꯌꯨꯀ꯭ꯔꯦꯟ ꯑꯦꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯀꯟꯇ꯭ꯔꯤ ꯇ꯭ꯔꯝꯞꯀꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯏꯖ꯭ꯔꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯉꯝꯕꯒꯤ ꯒꯖꯥꯒꯤ ꯑꯣꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯍꯃꯥꯁꯀ ꯈꯨꯠꯂꯥꯏꯁꯤꯡ ꯂꯥꯟꯐꯝ ꯑꯁꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯣꯏꯗꯣꯛꯅ ꯑꯣꯏꯕ ꯂꯩꯔꯝꯗꯦ ꯄꯤꯁ ꯑꯗꯨꯕꯨ ꯗꯤꯜꯒꯤ ꯍꯥꯏꯔꯤꯕ ꯑꯣꯏꯕ ꯄꯣꯏꯟꯠ ꯋꯥꯐꯝ ꯀꯨꯟ ꯑꯁꯤ ꯌꯥꯎꯕ ꯉꯁꯤꯗꯤ ꯄ꯭ꯂꯥꯟ ꯃꯗꯨꯒ ꯑꯃꯈꯛ ꯌꯥꯝꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯇ꯭ꯔꯝꯞꯅ ꯑꯣꯏꯔꯛꯂꯦ ꯄꯨꯊꯣꯔꯛꯈꯤꯕ ꯄꯤꯁ ꯃꯁꯤꯗꯤ ꯗꯤꯜꯒꯤ ꯑꯣꯏꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒꯤ ꯔꯁꯤꯌꯥꯒꯤ ꯏꯍꯥꯟ ꯃꯔꯨꯑꯣꯏꯕ ꯍꯥꯟꯕ ꯃꯐꯝꯁꯤꯡ ꯄꯣꯏꯟꯠꯁꯤꯡ ꯀꯌꯥ ꯑꯣꯏꯔꯤꯕ ꯑꯃꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯇꯧꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯥꯏ ꯌꯥꯝꯅ ꯂꯥꯏꯅ ꯃꯔꯨ ꯑꯦꯇꯦꯛ ꯑꯣꯏꯔꯤꯕ ꯆꯠꯊꯕ ꯄꯣꯏꯟꯠꯁꯤꯡ ꯉꯝꯕꯒꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯕ ꯑꯦꯆꯤꯞ ꯇꯧꯔꯛꯄꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯥꯟꯐꯝ ꯂꯥꯛꯂꯦ ꯑꯁꯤ ꯂꯦꯞꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯗꯤ ꯃꯤꯂꯤꯇꯔꯤꯂꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯄꯥꯡꯒꯜ ꯇ꯭ꯔꯝꯞꯀꯤ ꯀꯟꯈꯠꯂꯛꯄ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯊꯝꯈꯤꯕ ꯃꯔꯨꯑꯣꯏꯕ ꯀꯟꯗꯤꯁꯟ ꯃꯐꯝ ꯑꯁꯤ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠ ꯂꯩꯔꯤꯕ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯕ ꯈꯨꯗꯛꯇ ꯉꯝꯂꯛꯄ ꯂꯦꯞꯄ ꯑꯁꯤꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯈꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯅꯥꯀꯜ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯣꯏꯅ ꯂꯥꯟꯐꯝ ꯍꯤꯡꯅ ꯑꯁꯤ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯁꯤꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯣꯏꯒꯦꯔꯥ ꯑꯃꯈꯛꯇ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯅꯥꯀꯜ ꯂꯩꯔꯤꯕ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯖꯕꯤ ꯍꯥꯏꯕ ꯊꯥꯗꯨꯅ ꯋꯥꯐꯝ ꯑꯦꯇꯦꯛ ꯑꯁꯤꯅꯤ ꯆꯠꯊꯅꯔꯤ ꯋꯥꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯈ꯭ꯔꯕ ꯃꯥꯏꯀꯩꯗꯒꯤ ꯃꯇꯨꯡꯗ ꯆꯠꯊꯔꯛꯄ ꯍꯧꯖꯤꯛ ꯍꯃꯥꯁ ꯗ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯈꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯁꯤꯌꯥꯒꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖ꯭ꯔꯦꯜꯅ ꯅꯨꯄꯤ ꯍꯟꯖꯤꯟ ꯑꯃ ꯍꯟꯖꯤꯟ ꯌꯥꯎꯅ ꯑꯦꯇꯦꯛ ꯃꯤꯑꯣꯏ ꯑꯍꯨꯝ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯈꯤꯗꯕꯒꯤ ꯆꯥꯎꯕ ꯑꯣꯏꯕ ꯃꯔꯝ ꯊꯧꯗꯣꯛ ꯑꯃ ꯑꯃꯈꯛ ꯑꯣꯏꯅꯁꯨ ꯂꯥꯛꯈ꯭ꯔꯦ ꯄꯤꯔꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯃꯇꯧ ꯊꯥꯗꯣꯛꯇꯕꯒꯤ ꯑꯁꯨꯝ ꯑꯣꯏꯕ ꯇꯧꯗꯨꯅ ꯏꯁꯨ ꯑꯁꯤ ꯔꯨꯁꯤꯌꯥꯒꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯕ ꯑꯣꯏꯅ ꯃꯤꯆꯝꯁꯤꯡꯗ ꯍꯥꯃꯁꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯥꯖꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯊꯝꯂꯤꯕ ꯇꯥꯔꯒꯦꯠ ꯏꯖ꯭ꯔꯦꯂꯤ ꯇꯧꯔꯛꯂꯤꯕ ꯁꯤꯇꯤꯖꯦꯟ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯔꯨꯁꯤꯌꯥꯒꯤ ꯂꯣꯏꯅꯃꯛ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯥꯗꯣꯛꯂꯒꯅꯤ ꯌꯥꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀꯟꯗꯤꯁꯟ ꯑꯗꯨꯃꯛ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯂꯤ ꯌꯥꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯀꯟꯗꯤꯁꯟ ꯆꯥꯅ ꯑꯁꯤ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯌꯥꯔꯛꯄꯗꯒꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯖ꯭ꯔꯦꯜꯅꯁꯨ ꯃꯐꯝ ꯍꯧꯖꯤꯛ ꯀꯌꯥ ꯒꯖꯥ ꯑꯃꯗ ꯁꯤꯇꯤ ꯑꯁꯤꯗ ꯑꯃꯥꯡ ꯆꯠꯊꯔꯝꯂꯤꯕ ꯇꯥꯊꯣꯛꯍꯟꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯑꯣꯐꯦꯟꯁꯤꯞꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯂꯩꯔꯛꯂꯕꯅꯤꯅ ꯃꯇꯝ ꯑꯃꯗ ꯍꯟꯗꯣꯛꯀꯅꯤ ꯂꯩꯔꯝꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯅꯥꯀꯜ ꯑꯃꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯇꯨꯅ ꯑꯦꯇꯦꯛ ꯍꯧꯖꯤꯛ ꯇꯧꯗꯨꯅ ꯅꯥꯀꯜ ꯈꯨꯠꯊꯥꯅꯕꯒꯤ ꯑꯃꯗ ꯑꯣꯏꯕ ꯑꯗꯨꯃꯛ ꯋꯥꯐꯝ ꯗꯤꯐꯦꯟ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯛꯇꯕꯅꯤ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯧꯖꯤꯛ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯄꯤꯁ ꯗꯤꯜꯒꯤ ꯂꯥꯟꯐꯝ ꯑꯣꯏꯕ ꯑꯁꯤ ꯋꯥꯐꯝꯁꯤꯡ ꯀꯟꯈꯠꯂꯛꯄꯒꯤ ꯑꯁꯤꯗ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯈꯨꯃꯥꯡ ꯈꯨꯗꯣꯡ ꯆꯥꯎꯁꯤꯟꯅꯗꯤ ꯆꯥꯎꯁꯤꯜꯂꯤ ꯌꯥꯡꯅ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗꯁꯨ ꯄꯤꯁ ꯗꯤꯜ ꯑꯃ ꯃꯁꯤꯗꯁꯨ ꯂꯥꯛꯈ꯭ꯔꯕ ꯑꯃꯨꯛ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯃꯇꯝ ꯑꯦꯒꯤ ꯑꯣꯏꯅ ꯈꯔꯒꯤ ꯂꯩꯔꯤꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯂꯥꯟꯐꯝ ꯑꯁꯤ ꯑꯁꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯃꯔꯝ ꯀꯨꯏꯅ ꯑꯁꯤ ꯔꯁꯤꯌꯥꯅ ꯆꯞ ꯆꯥꯕ ꯌꯥꯅꯤꯡꯗꯕ ꯁꯣꯂꯨꯁꯟ ꯑꯃ ꯌꯥꯔꯣꯏ ꯐꯪꯍꯧꯗꯕ ꯍꯥꯏꯗꯨꯅ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯎꯕ ꯑꯣꯏꯗꯨꯅ ꯂꯣꯡ ꯃꯔꯝꯅꯤ ꯔꯦꯟꯖ ꯑꯗꯨꯒ ꯃꯤꯁꯥꯏꯜꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯒ ꯑꯣꯏꯅ ꯃꯐꯝ ꯂꯥꯛꯈꯤꯕ ꯃꯈꯥ ꯄꯤꯁ ꯀꯌꯥꯒꯤ ꯗꯤꯜ ꯑꯣꯏꯕ ꯑꯁꯤꯗꯁꯨ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯠꯅꯔꯒ ꯌꯨꯀ꯭ꯔꯦꯟꯗ ꯗꯤꯐꯦꯟ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯊꯝꯕꯁꯨ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥ ꯔꯁꯤꯌꯥ ꯑꯦꯇꯦꯛ ꯑꯦꯇꯦꯛ ꯇꯧꯕ ꯇꯧꯕꯗ ꯌꯥꯕ ꯈꯨꯠꯁꯨ ꯍꯃꯥꯁ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯄꯤꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯕꯒꯤ ꯑꯣꯏꯕ ꯊꯥꯗꯣꯛꯄ ꯑꯊꯤꯡꯕ ꯑꯗꯨꯒ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕ ꯑꯊꯤꯡꯕꯁꯤꯡ ꯑꯃ ꯑꯗꯨ ꯁꯦꯝꯕ ꯇꯞꯅ ꯇꯞꯅ ꯃꯇꯝꯗ ꯂꯧꯊꯣꯛꯈꯤꯕꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯂꯤ ꯅꯠꯇꯅ ꯏꯂꯦꯛ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯇꯧꯒꯗꯕꯅꯤ ꯑꯦꯒꯤ ꯃꯗꯨꯗ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯃꯠꯇ ꯔꯁꯤꯌꯥꯒꯤ ꯌꯥꯎꯔꯔꯣꯏ ꯏꯅꯔꯖꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯑꯃ ꯊꯝꯃꯤ ꯃꯐꯝ ꯀꯌꯥ ꯃꯁꯤꯒꯨꯝꯂꯕ ꯑꯃꯒꯤ ꯀꯟꯗꯤꯁꯟꯁꯤꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯤꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡ ꯍꯃꯥꯁꯀꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯌꯨꯀ꯭ꯔꯦꯟꯗ ꯁꯤꯌꯔ ꯃꯈꯣꯏ ꯑꯁꯤ ꯇꯧꯗꯨꯅ ꯃꯥꯏꯊꯤꯔꯦ ꯑꯦꯇꯦꯛ ꯍꯥꯏꯕꯒꯨꯝꯕꯅꯤꯅ ꯆꯠꯊꯍꯟꯕꯒꯤ ꯑꯣꯏꯕ ꯃꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯔꯤꯕꯒꯤ ꯁꯔꯀꯜꯒꯤ ꯑꯣꯏꯕ ꯑꯣꯏꯕ ꯆꯥꯡ ꯆꯥꯟꯁ ꯑꯁꯤ ꯑꯃ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯅꯦꯝꯂꯤ ꯍꯧꯖꯤꯛ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯌꯥꯝꯅ ꯑꯣꯏꯔꯕ ꯆꯥꯎꯕ ꯀꯤꯂꯣꯃꯤꯇꯔ ꯈꯣꯡꯊꯥꯡ ꯑꯃ ꯂꯤꯁꯤꯡ ꯑꯣꯏꯅ ꯑꯍꯨꯝ ꯍꯧꯖꯤꯛ ꯆꯥꯝꯃꯉꯥ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯕ ꯔꯣꯝꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄꯗꯒꯤ ꯀꯥꯞꯄ ꯌꯥꯕ ꯅꯥꯀꯜ ꯇꯣꯃꯥꯍꯣꯛ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠꯊꯥꯅꯕꯒꯤ ꯔꯁꯤꯌꯥꯗ ꯑꯣꯏꯕ ꯑꯦꯇꯦꯛ ꯋꯥꯐꯝ ꯑꯁꯤꯗꯤ ꯆꯠꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯣꯛꯅꯔꯦ ꯌꯨ ꯑꯦꯁꯀꯤ ꯑꯍꯥꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯣꯁꯇꯦꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯊꯥꯗꯣꯛꯅꯕꯒꯤ ꯄꯤꯔꯒꯅꯤ ꯑꯣꯏꯕ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯣꯏꯕ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯍꯣꯁꯇꯦꯖ ꯊꯣꯔꯛꯂꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯇꯧꯕꯇꯕꯨ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯆꯣꯡꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯂꯥꯟꯐꯝ ꯌꯥꯝꯅ ꯑꯁꯤꯅ ꯆꯥꯎꯅ ꯃꯔꯝ ꯆꯦꯠꯅꯕ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯌꯨ ꯑꯦꯁꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯊꯝꯂꯛꯂꯤꯕ ꯅꯣꯡꯃ ꯀꯟꯗꯤꯁꯟ ꯅꯣꯡꯃꯒꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯦꯗꯚꯥꯟꯁ ꯌꯥꯔꯦ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯃꯔꯝ ꯋꯥꯐꯝꯗꯤ ꯑꯗꯨꯅꯕꯨ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯕ ꯉꯝꯈꯩꯗ ꯊꯥꯗꯣꯛꯎ ꯈꯛꯇꯃꯛ ꯍꯥꯏꯕꯒꯤ ꯗꯤꯐꯦꯟ ꯑꯣꯏꯕ ꯇꯧꯕ ꯋꯥꯐꯝ ꯐꯥꯎꯕ ꯑꯁꯤꯗ ꯉꯝꯂꯝꯗꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯗ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯒꯥꯖꯥ ꯆꯠꯊꯔꯛꯄꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯃꯐꯝ ꯀꯌꯥ ꯑꯁꯤꯗꯒꯤ ꯍꯥꯠꯄ ꯃꯄꯨꯡ ꯉꯝꯕꯒꯤ ꯐꯥꯅ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯊꯥꯗꯣꯛꯄ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯒ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯦꯇꯦꯛ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯃꯥꯏꯀꯩꯗꯒꯤ ꯑꯦꯒ꯭ꯔꯦꯁꯟ ꯁꯣ ꯇꯣꯃꯥꯍꯣꯛ ꯇꯧꯔꯛꯂꯔꯣꯏ ꯃꯤꯁꯥꯏꯜ ꯍꯥꯏꯕꯒꯤ ꯑꯁꯤ ꯑꯣꯏꯕ ꯌꯨꯀ꯭ꯔꯦꯟꯗ ꯀꯟꯗꯤꯁꯟ ꯑꯗꯨ ꯄꯤꯁꯤꯜꯂꯛꯄ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯇꯝꯗ ꯔꯁꯤꯌꯟ ꯈꯛꯇꯃꯛ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯈꯣꯏꯅ ꯄꯨꯇꯤꯟꯒꯤ ꯈꯨꯠꯂꯥꯏ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤ
ꯊꯥꯗꯣꯛꯀꯦ ꯔꯁꯤꯌꯥ ꯍꯥꯏꯕꯒꯤ ꯑꯃꯁꯨꯡ ꯋꯥꯐꯝ USAꯒꯤ ꯑꯃꯈꯛ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯠꯇ ꯑꯃꯔꯣꯝꯗ ꯐꯥꯎꯕ ꯎꯕ ꯏꯖꯔꯦꯜꯒꯤ ꯐꯪꯗ꯭ꯔꯤꯕ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯑꯣꯡ ꯑꯃꯗ ꯑꯣꯜꯂꯛꯄ ꯎꯕ ꯌꯥꯏ ꯋꯥꯐꯝ ꯍꯥꯏꯕꯒꯤ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯕ ꯃꯈꯣꯏꯅ ꯋꯥꯔꯅꯤꯡ ꯂꯣꯟꯆ ꯑꯃꯈꯛ ꯇꯧꯔꯤꯕ ꯂꯥꯛꯂꯤ ꯑꯣꯐꯦꯟꯁꯤꯞ ꯑꯣꯏꯕ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯁꯤꯗ ꯍꯟꯗꯣꯛꯀꯦ ꯇꯧꯕꯇꯕꯨ ꯌꯨꯀ꯭ꯔꯦꯟ ꯃꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯆꯠꯊꯗꯕ USA ꯇꯥꯔꯒꯁꯨ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯒꯥꯖꯥ ꯄꯥꯡꯁꯤꯜꯂꯤꯕ ꯁꯤꯇꯤꯒꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯁꯤꯊꯔꯕ ꯂꯣꯟꯅ ꯃꯐꯝꯁꯤꯡ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯂꯧꯁꯤꯟꯗꯨꯅ ꯃꯑꯣꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯌꯥꯎꯁꯤꯜꯂꯛꯄꯅ ꯃꯐꯝꯁꯤꯡ ꯃꯔꯝ ꯑꯁꯤꯗ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯍꯃꯥꯁ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯉꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯀ꯭ꯔꯦꯟꯗ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯃꯄꯨꯡ ꯐꯥꯅ ꯑꯁꯤꯒꯨꯝꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯐꯥꯎꯕ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯤ ꯈꯨꯠꯂꯥꯏ ꯃꯔꯨꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯌꯨ ꯑꯃꯨꯛ ꯑꯦꯁ ꯍꯟꯅ ꯐꯥꯎꯕꯗ ꯏꯖꯔꯦꯜꯗ ꯍꯜꯂꯛꯂꯔꯣꯏ ꯍꯧꯔꯛꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯍꯥꯏꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯄꯤꯔꯛꯂꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯍꯟꯗꯣꯛꯂꯣꯏ ꯑꯁꯤ ꯍꯥꯏꯕꯒꯤ ꯂꯥꯛꯄꯗꯒꯤ ꯌꯨ ꯑꯦꯁ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯨꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨ ꯇꯣꯃꯥꯍꯣꯛ ꯑꯦꯁ ꯃꯤꯁꯥꯏꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯄꯤꯒꯅꯤ ꯇ꯭ꯔꯝꯞꯀꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯝꯕ ꯅꯣꯕꯦꯜ ꯑꯗꯨ ꯄꯤꯁ ꯆꯞ ꯄ꯭ꯔꯥꯏꯖ ꯆꯥꯕ ꯄꯤꯒꯗꯕꯅꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯗꯨꯅ ꯈꯟꯗ꯭ꯔꯤ ꯍꯧꯅꯅ ꯍꯥꯏꯗꯨꯅ ꯇꯥꯟꯕ ꯌꯥꯝꯅ ꯌꯥꯝꯅ ꯈꯔ ꯆꯥꯎꯕ ꯈꯟꯈꯤꯒꯦ ꯃꯔꯝ ꯑꯃ ꯍꯥꯏꯕꯒꯤ ꯑꯣꯏꯔꯤꯕ ꯑꯣꯏꯕ ꯏꯖꯔꯦꯜ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯒꯥꯖꯥꯒꯤ ꯐꯣꯡꯗꯣꯛꯂꯛꯂꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯄꯤꯁ ꯗꯤꯜ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯥꯡꯗꯁꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯀꯩꯗꯒꯤꯕꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯀꯟꯇ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯅꯤ ꯕꯤꯛ ꯇꯣꯃꯥꯍꯣꯛ ꯗꯦꯅꯤ ꯃꯤꯁꯥꯏꯜ ꯑꯗꯨꯒ ꯄꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯁꯤ ꯑꯗꯨꯃꯛ ꯋꯥꯡꯏ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯍꯣꯠꯅꯕꯗ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯡꯖꯧꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯔꯕꯀꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯇꯨꯔꯀꯤ ꯌꯨ ꯑꯦꯁꯇꯒꯤ ꯂꯧꯒꯗꯧꯔꯤꯕ ꯂꯤꯕꯅꯆꯤꯡꯕ ꯃꯈꯜ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯃꯈꯥ ꯑꯁꯤ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯣꯛꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯔꯣꯜ ꯑꯁꯤꯗ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯔꯝꯕ ꯇꯦꯟꯅ ꯃꯑꯣꯡꯗ ꯊꯪꯅ ꯀꯔꯝꯕ ꯐꯣꯡꯗꯣꯛꯈꯤꯕ ꯃꯐꯝꯗ ꯇꯥꯔꯒꯁꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯕ ꯊꯥꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯋꯥꯐꯝ ꯑꯃ ꯄꯥꯝꯃꯤ ꯂꯥꯛꯄ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯪ ꯍꯟꯗꯣꯛꯅꯕꯒꯤ ꯇꯧꯔꯤ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯒꯥꯖꯥꯒꯤ ꯋꯥꯍꯪ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯀꯟꯇ꯭ꯔꯣꯜ ꯚꯦꯂꯨꯗꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯇꯕ꯭ꯔꯥ ꯃꯇꯥꯡꯗ ꯍꯥꯏꯅ ꯂꯥꯛꯄ ꯈꯜꯂꯤ ꯃꯇꯝꯗ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯦꯟꯅꯕ ꯌꯨꯀ꯭ꯔꯦꯟ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯊꯨꯕ ꯑꯁꯤꯒꯤ ꯃꯇꯝꯗ ꯃꯥꯏꯀꯩꯗꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯎꯕ ꯂꯣꯡ ꯐꯪꯕꯒꯤ ꯔꯦꯟꯖ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯁꯥ ꯊꯣꯏꯗꯣꯛꯅ ꯑꯃꯗꯤ ꯂꯥꯞꯄ ꯂꯩꯇꯦ ꯂꯩꯇ꯭ꯔꯒꯁꯨ ꯗ꯭ꯔꯣꯟ ꯃꯔꯝ ꯑꯗꯨꯅ ꯑꯃꯁꯨꯡ ꯀꯟꯐ꯭ꯂꯤꯛ ꯃꯈꯣꯏꯒꯤ ꯑꯁꯤꯗ ꯑꯣꯏꯕ ꯑꯃꯨꯛ ꯂꯩꯔꯤꯕ ꯍꯧꯔꯛꯀꯗ꯭ꯔꯥ ꯐ꯭ꯂꯦꯃꯤꯡꯒꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯅꯆꯤꯡꯕꯁꯤꯡ ꯑꯀꯤꯕ ꯑꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯃꯊꯛ ꯑꯃꯗ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯍꯧꯖꯤꯛ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯋꯦꯁꯇꯔꯟ ꯁꯦꯛꯇꯔ ꯊꯪꯕ ꯑꯁꯤ ꯁꯔꯨꯛꯇ ꯑꯌꯥꯝꯕ ꯌꯨꯝꯊꯪꯅꯗꯨꯅ ꯊꯨꯒꯥꯏꯔꯛꯂꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯍꯥꯠꯄꯒꯤ ꯀꯟꯇ꯭ꯔꯤ ꯑꯣꯏꯕ ꯑꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯣꯏꯕ ꯂꯩꯔꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯥꯏꯝ ꯃꯇꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯗ ꯑꯃꯁꯨꯡ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯇꯣꯝꯍꯣꯛ ꯑꯅꯤꯒꯤ ꯄꯤꯁꯤꯟꯕ ꯑꯣꯏꯕ ꯌꯨ ꯍꯥꯏꯕꯁꯤ ꯑꯦꯁꯀꯤ ꯚꯤꯖꯤꯠ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯁꯤꯖꯤꯟꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯔꯁꯤꯌꯥꯒꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯔꯒꯦꯠ ꯄꯥꯁꯅꯤꯗ ꯇꯧꯕ ꯂꯩꯕ ꯑꯃꯁꯨꯡ ꯏꯟꯇꯔꯁꯦꯞ ꯁꯦꯛꯇꯔ ꯁꯤꯚꯤꯂꯤꯌꯟꯒꯤ ꯑꯁꯤ ꯑꯣꯏꯕ ꯃꯄꯨꯡ ꯄꯣꯔꯠ ꯐꯥꯅ ꯑꯃ ꯍꯧꯖꯤꯛ ꯌꯨ ꯊꯨꯒꯥꯏꯅꯕ ꯑꯦꯁꯀ ꯄꯨꯟꯅ ꯁꯣꯏꯗꯅ ꯈꯨꯠꯁꯝꯅꯗꯨꯅ ꯌꯨ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯚꯦꯁ ꯇꯧꯔꯕ ꯁꯣꯛꯅꯔꯤꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯥꯒꯠꯄꯤꯗꯨꯅ ꯃꯃꯥꯡꯗ ꯇ꯭ꯔꯦꯛ ꯊꯣꯛꯈꯤꯕ ꯇꯧꯕꯗ ꯅꯣꯔꯠ ꯁꯤ ꯀꯣꯔꯤꯌꯥꯒꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒꯨꯝꯅ ꯑꯣꯐꯔ ꯑꯃ ꯌꯥꯝꯅ ꯃꯥꯟꯅꯕ ꯂꯥꯛꯄꯗꯒꯤ ꯊꯧꯗꯣꯛ ꯍꯧꯖꯤꯛ ꯑꯃꯈꯛꯇ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯅꯩꯅꯔꯤ ꯐꯣꯔꯁꯁꯤꯡꯒꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯥꯡꯗ ꯀꯔꯤ ꯂꯥꯟꯊꯦꯡꯅꯗꯨꯅ ꯀꯔꯝꯕ ꯂꯩꯔꯤꯕꯅꯣ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯃꯊꯪ ꯃꯐꯝꯁꯤꯡꯗ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯟꯊꯦꯡꯅꯔꯝꯕ ꯑꯃꯨꯛ ꯏꯟꯗꯤꯌꯥꯟ ꯃꯨꯟꯅ ꯃꯆꯥ ꯑꯃ ꯇꯥꯃꯤꯟꯅꯁꯤ
Pakistan hairiba country asi masagi economy thoidokna mapangal kanba country ama oidaba khakta natana atopa country singa mari thamduna investment lawbagi oiba lambi asida yamna chawna khumang chawsunba country singi manungda amani matam kuinadagi China hairiba US faidi yamna chawba yeknaba ama oiriba country singi maikeli sibek oiba kuthangda Pakistan hairiba country asi adukimati yamna chawba investment naba taragadi makhal makha kyagi oiba project hojik paikhatuna lairibani economic partnership khakta natana political amasung military gi oiba partnership su China amasung Pakistan asi mexing ubo fam kui kui ringre India Pakistan gi oina laikiba conflict adu dasu China gi maikei gi Pakistan gi dam Ukraine gi role adu su mayamna loina nakrabani asi hauji nauno lagiba anawa development asida matam kuina gi US amasung Pakistan gi oina leirami mari adu hikak lapthok duna yumthang nariba China hariba country asida Pakistan gi maikei gi yamna hena chena nakshilaba adu hauji US gi maikei gi nauno Pakistan Ukraine gi oina khongthang amasung mamana thokkiba thongdok kharana maram oiduna hauji Pakistan hariba country asina China dagi masida changoiba mari asi khara laptoptuna US lomda amuk tongshilagi oiba yamna chawba mangina tawbatabu hauji fawba PBD hauji leiriba wafam masida Pakistan hariba country sigi thawdosigi matangda social media da Ukraine lanmi direct contact leiba video asi US ka taraduna sabtana Ukraine gi oina leiriba lenga asi jawa pige haiba ja lenga proposal adungaktabana masida US gi maikei gi masida saba horagani investment laglagani atuba matamda yanare haibadi wafam adu hauji fawba oinadi lei adubu hairiba thawdosigi masida yamna interesting ahanbada China Pakistan Mangusu India gi makhada siama koiba chadar haibana magi magi amasu hauji saduna lei haiba si yama namfuda la haiba yawal le haiba magi oiba military gi oiba yama video gi thang gi complaint dor amada hauji India lenga gi maikei gi adu pasni haiba Russia gi lei dio por asida amada madugum na pishin na gi dawdana bana kan wafun kiyama masida gi khara amuk chatkalaga Ukraine gi oina songo de balan from masida namfuda samna yama fazinduna jabahar haiba gi oiba si asida maru oina thengnariba maramaduna hauji USA haiba country asi maran amana nꯠꯇ꯭ꯔꯒꯅ ꯑꯁꯤꯗ ꯁꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯖꯦꯜꯗꯒꯤ ꯊꯣꯛꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯎ ꯍꯥꯏꯗꯨꯅ ꯂꯣꯏꯅꯝꯗꯅ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯎꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯕꯇꯕꯨ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯃꯥꯡ ꯊꯥꯅ ꯏꯟꯁꯤꯟꯕ ꯑꯇꯣꯞꯄ ꯀꯦꯁ ꯈꯔꯗꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯅꯕꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯒꯗꯕ ꯅꯨꯡꯉꯥꯏꯕ ꯇꯨꯔꯤꯁꯀꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯍꯟꯗꯨꯅ ꯅꯝꯐꯨꯗ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯂꯥꯛꯄ ꯃꯁꯤꯗ ꯃꯃꯥꯡ ꯊꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯂꯥꯏꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯈꯤ ꯃꯥꯏꯀꯩ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯅꯧꯅ ꯐꯥꯔꯤꯕ ꯍꯟꯊꯕ ꯌꯥꯏ ꯍꯥꯏꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯝꯐꯨꯗ ꯔꯁꯤꯌꯥꯒꯤ ꯖꯦꯜꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯛꯄꯅꯤ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯅꯨꯃꯤꯠ 19ꯅꯤ ꯈꯛꯇꯃꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯊꯥꯖꯤꯜꯂꯒ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯩꯁꯥꯒꯤꯗ ꯃꯔꯝ ꯂꯥꯟꯊꯦꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯣꯔꯦꯟ ꯃꯔꯁꯤꯅꯔꯤꯁꯤꯡꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯣꯜ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯂꯥꯟꯐꯝ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯒ ꯄꯨꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯁꯤꯁꯨ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯒꯤ ꯑꯣꯏꯕ ꯀꯦꯁꯁꯨ ꯂꯩꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯥꯟꯗ ꯌꯥꯎꯍꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯒ꯭ꯔꯣꯠ ꯂꯥꯛꯇ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃ ꯃꯅꯤꯡ ꯍꯟꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯕꯗꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯄꯅ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯛꯄꯗꯒꯤ ꯑꯅꯧꯕ ꯂꯥꯟꯃꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯣꯝꯒꯠꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯔꯨꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯝꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯊꯧ ꯇꯥꯒꯗꯧꯔꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯈꯣꯝꯒꯠꯄꯗ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯝꯐꯨ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯄꯦꯟꯗꯕꯒꯤ ꯑꯣꯏꯕ ꯏꯍꯣꯜ ꯈꯔ ꯐꯥꯎꯔꯛꯇꯨꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯕꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯋꯥꯠꯂꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯐꯥꯎꯕ ꯄꯦꯜꯂꯛꯇꯕꯗꯒꯤ ꯅꯝꯐꯨꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯌꯥꯎꯍꯟꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯔꯁꯤꯅꯔꯤ ꯀꯌꯥ ꯑꯃ ꯅꯦꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯤ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯊꯤꯝꯖꯤꯟꯕꯤꯔꯝꯂꯕ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯧꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤꯗ ꯔꯤꯑꯦꯟꯇ꯭ꯔꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯡꯆꯥꯏ ꯆꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ
ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯀꯥꯕꯨꯜ, ꯄꯛꯇꯤꯀꯥ ꯑꯃꯁꯨꯡ ꯈꯣꯁ, ꯖꯂꯥꯕꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯑꯃꯈꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯑꯍꯧꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯣꯈꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯅꯣꯡꯊꯛ ꯑꯁꯤꯗ ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥ ꯑꯃ ꯄꯥꯏꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝꯁꯤꯡ ꯎꯕ ꯐꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯈꯛꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯐꯥꯏꯇꯔ ꯖꯦꯠ ꯍꯥꯏꯕꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯗꯨꯅ ꯂꯩꯕ ꯑꯗꯨꯃꯛ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯅꯠꯇꯦ, ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯑꯃꯁꯨꯡ ꯄꯛꯇꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯚꯤꯂꯤꯌꯟꯁꯤꯡ, ꯃꯤꯆꯝꯁꯤꯡꯅ ꯂꯩꯕ ꯃꯥꯒ꯭ꯔꯥ ꯃꯥꯔꯀꯦꯠꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕꯗ ꯇꯥꯔꯒꯦꯠ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯊꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇ ꯊꯣꯏꯗꯣꯛꯄ ꯀꯦꯖꯨꯑꯦꯂꯤꯇꯤ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯐꯒꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ꯫ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯐꯣꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯗꯤꯅꯥꯏ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇꯦꯔꯣꯔꯤꯖꯝ ꯑꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯔꯦꯁꯟꯁꯤꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯤꯟꯠ ꯑꯃꯈꯛ ꯄꯤꯗꯨꯅ ꯊꯝꯂꯤ꯫ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯇꯦꯍꯔꯤꯀꯦ ꯇꯥꯂꯤꯕꯥꯟ ꯍꯥꯏꯕ ꯄꯥꯀꯤꯁꯇꯥꯟꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯟꯒꯤ ꯂꯩꯉꯥꯛ ꯁꯦꯝꯈꯤꯕ ꯑꯁꯤꯒꯨꯝꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯀꯥꯕꯨꯜꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯏꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯠꯇ꯭ꯔꯤ, ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯁꯥꯃꯛ ꯁꯦꯐ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯗꯨꯔꯥꯟ ꯂꯥꯏꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄꯗꯒꯤ ꯄꯥꯀꯤꯁꯇꯥꯅꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯤꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯃꯥꯂꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯂꯣꯏꯁꯤꯟꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯊꯥꯗꯨꯅ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯔꯃꯤ 13 ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯇꯦꯔꯣꯔꯤꯖꯝ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯑꯣꯏꯅ ꯇꯤ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯦꯔꯣꯔꯤꯖꯝꯕꯨ ꯁꯧꯒꯠꯇꯅꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥꯃꯛꯀꯤ ꯇꯦꯔꯤꯇꯔꯤ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯅꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯐꯥꯎꯕ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ, ꯃꯗꯨꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝꯁꯤꯡ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯨꯝꯂꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯥꯔꯒꯨꯃꯦꯟꯠꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯑꯐꯒꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯣꯚꯔꯦꯅꯤꯇꯤꯕꯨ ꯁꯤꯡꯅꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯩꯔꯝꯕ ꯍꯃꯤꯗ ꯀꯔꯖꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯔꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯁꯤꯅ ꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫
ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯊꯤꯡꯕ ꯌꯨꯑꯦꯟꯒꯤ ꯑꯣꯏꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯗꯨꯅ ꯋꯦꯕꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯈꯛꯅꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯗ ꯆꯠꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯆꯦꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯂꯥꯞꯊꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠꯀꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯈꯛ ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯥꯎꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯧꯍꯧꯅꯅ ꯍꯜꯂꯛꯄ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯅ ꯕꯒ꯭ꯔꯥꯝ ꯏꯌꯔ ꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯂꯩꯅꯤꯡꯕꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯣ ꯇꯧꯔꯛꯂꯤꯕꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯒ꯭ꯔꯥꯝ ꯏꯌꯔ ꯕꯦꯁ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯌꯥꯗ꯭ꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯆꯥꯏꯅꯥ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯄꯨꯟꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯁꯤꯡꯅꯗꯨꯅ ꯕꯒ꯭ꯔꯥꯝ ꯏꯌꯔ ꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯥꯏꯠ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ USAꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯈꯔ ꯂꯧꯈꯠꯇꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯠꯄ ꯃꯔꯤ ꯂꯩꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯤꯡꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ TTP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃꯈꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤꯒꯤ ꯈꯛꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ USAꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯆꯧꯕ ꯑꯃ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯝꯂꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯥꯟꯅꯕ ꯏꯟꯇꯔꯦꯁ ꯈꯔ ꯂꯩꯔꯕꯅꯤꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯥꯂꯤꯕꯥꯟꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥनी ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯦꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯒꯤ ꯃꯇꯦꯡꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯔꯨꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯃꯨꯛ ꯑꯐꯒꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯃꯔꯤ ꯆꯦꯠꯁꯤꯟꯍꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯀꯟꯗꯨꯅ ꯊꯝꯂꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯄ꯭ꯔꯣꯖꯦꯛꯁꯟꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯀꯛꯊꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯔꯝ ꯑꯗꯨꯗꯅꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯩꯁꯤꯟꯅꯔꯝꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯝꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯊꯥꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯁꯥꯟꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ USAꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯔꯣꯜ ꯑꯁꯤꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USꯒꯤ ꯏꯟꯇꯔꯦꯁꯇ ꯂꯩꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯅꯥꯛ ꯅꯛꯅ ꯏꯟꯗꯤꯌꯥ ꯏꯔꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯂꯩꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USꯒ ꯃꯔꯤ ꯌꯥꯝꯅ ꯆꯦꯠꯁꯤꯜꯂꯛꯄ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯅꯩꯅꯖꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯦ ꯃꯇꯥꯡ ꯑꯁꯤꯗ USA ꯈꯛ ꯅꯠꯇꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯥꯏꯕꯜ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯆꯥꯏꯅꯥꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯝꯕ ꯂꯥꯂꯣꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ
तालिबान की ओइना लेंगा अमा हेक लाखिबा मतमद इहान हाना रेकॉग्नाइज तौखिबा चाइना अमसुंग अफगानिस्तान हाइरिबा कंट्रीसिंग असिना मखोइना खलंबा मखोइना पामा थबक अदुगी मतुंगिना अफगानिस्तान की ओइना लेरिबा तालिबान लेंगा असिना हाइरिबा मखै तौगनी हाइबदुगी तायोनबा मोंग अमा खक्ता कंट्री अनिसिगी इंटरेस्ट की वांगबदा थबक कया अमा तौबा लेप्ट्री हौजी नौना लाखिबा कॉन्फ्लिक्टसिंग असिदा इंडिया हाइरिबा कंट्री असिगी ओइना पाकिस्तान अमसुंग चाइना हाइरिबा कंट्री अनिसिगी मथक्ता यामना चावबा माइ पाकपा अमा उबा फंगली हौजिक USA अमसुंग चाइना हाइरिबा कंट्री अनिसिगी ओइना सानरिबा गेम असिदा यामना चावबा माइथिबा इंडिया की माइकेदी साइडगी चंगसिलगा मास्टर स्ट्रोक अमा तौखिबगी ओइबा मोंग अमा का उरी मदुदी US अमसुंग चाइना हाइरिबा कंट्री अनिसिगी ओइना लेरिबा रेयर अर्थ मिनरल की ओइबा लमजेन असिदा पाकिस्तान अफगानिस्तान हाइरिबा मफमसिंग असिदा मियेंग चंगसिलक्तुना नाकल अनिमक्की ओइबा यामना चावबा मुक्नबसिंग अखोइना उबा फंगलिबनी मसिगुमलबा मतम असिदा इंडिया की माइकेदी मतम खरगी ममांगदा तालिबान का मरीसी तपना तपना चिसिलक्पगी ओइबा मतंग अदुदा अफगानिस्तान तालिबान की लेंगा एक सेम किबगा मतम इकान कानदना चाइना अमसुंग अफगानिस्तान की ओइना लेरिबा तालिबान लेंगा अनिगी मरक्ता अफगानिस्तान हाइरिबा कंट्री असिदा फंगलिबा रेयर अर्थ मिनरल्सिंग असी एक्सट्रैक्ट तौबिननबगीदमक्ता साइन तौखिबा एग्रीमेंट अदु इकुई कुइद्रिंगैगी मतमदा अफगानिस्तान की ओइना लेरिबा लेंगा की माइकेदी मदुदगी पुल आउट तौखिबगी ओइबा थौदोक लेख्रे यामना चावबा डेवलपमेंट अमा ओइना मतम खरगी ममांगदा चाइना का साइन तौनबा एग्रीमेंट अदुदगी लौथोखरबा मतुंगदा हाइरिबा प्रोजेक्ट अदुगीदमक्ता रेयर अर्थ मिनरल एक्सट्रैक्ट तौनबगी ओइबा प्रोग्राम असी हौजिक तालिबान लेंगा अमसुंग इंडिया लेंगा अनि पुन्ना खुसमनदुना चथरगनी हाइबगी ओइबा वाफम अमखक फोंदोरक्ली हाइरिबा वाफम असी हौजिक तालिबान लेंगा की फॉरेन मिनिस्टर ओइरिबा मिय असी इंडिया की दमक्ता नुमित निपानी की ओइबा खोंगसत लेरी माकी ओइबा खोंगसत असी हौरकपदा ngairi हाइरिबा वाफम असी हाना फोंदोकपा हौरकलिबनी हौजिक तालिबान लेंगाक अमसुंग इंडिया लेंगाक ओइना लेरिबा चेसिलक्लिबा मरी असिबु पाकिस्तान की माइकेदगी पामदबदगी अफगानिस्तान की फॉरेन मिनिस्टर इंडिया की ओइबा खोंगसत अमदा लेरिंगैगी मतम असिदा अतमना टारगेट तौदुना अफगानिस्तान हाइरिबा मफम असिदा एयर स्ट्राइक चथदुना इंडिया का मरी थदनबगी ओइबा यामना चावबा प्रेशर अमा पीरिबनी तवतबु मदुगी ओइबा प्रेशर अदु थोइदोकना अफगानिस्तान की ओइना लेरिबा लेंगा असिदा फाउदबगी ओइबा ममिसिंग उबा फंगली हौजिसी इंडिया की ओइबा खोंगसत लाखलिबा अफगानिस्तान की तालिबान फॉरेन मिनिस्टर की माइकेदी फोंदोकपा वाफमसिंग असिदा अफगानिस्तान हाइरिबा कंट्री असिना कैदौनुंदा टेरोरिज्म चथबा टेरोरिस्ट ग्रुपसिंग असी अफगान की ओइबा लाइमा इंची अमता फाउबदा सिजनहंदे हाइबगी ओइबा वाफमसिंग फोंदोकली मरुओइना इंडिया हाइरिबा कंट्री असिदा ख्वाइदगी यामना चावबा टेरोरिज्म की ओइबा चेतेंग पिहलिबा ऑर्गेनाइजेशन सिंग जैसे मोहम्मद नचिंबा ग्रुपसिंग असी अफगानिस्तान की लैमाइदा कैदौनुगी योखत्तुना थमदे मदुदसु नत्तना हाइरिबा ग्रुप असी सिंग असिगी मथक्ता अफगानिस्तान लेंगा की माइकेदगी एक्शन फाउबा लौखत्तुना मखोइबु तकथोकपा तानखाइबगी ओइबा थौदोकसिंग फाउबा चथरी हाइबा स्टेटमेंट पीरी हौजिक मफम स्वाइसिगी ओइना नौना लाखलिबा पॉलिटिक्स असिदा अफगानिस्तान की लेरिबा तालिबान लेंगा की माइकेदगी पाकिस्तान अमसुंग चाइनागा पुनबदगिदी इंडिया का पुनबने हेना फई हाइदुना इंडिया के मरी चेसिनबगीदमक्ता यामना फोंगना थोरकपगी ओइबा सक्तम अमा लाखले मता असिदा हौजिक चाइना अमसुंग USA की ओइबा रेयर अर्थ मिनरल मुनबगी ओइबा लमजेन असिदा इंडिया हाइरिबा कंट्री असिसु नाकल लोमदगी फोंगना चंगसिलक्ले हाइबसी मयेक सेंगना हंदकी थौदो असिना तागलबनी अमबु ओइगेरा हौजिक पाकिस्तान हाइरिबा कंट्री असिदी अरेंग अरेंग पुथबा फिबम अमदा नोमु नोमगी चंगसिलक्ली अक्टोबर 9 की अथिंगबा अहिंगदा अफगानिस्तान की फॉरेन मिनिस्टर इंडिया की दमक्ता चटख्रबा मतुंगदा पाकिस्तान की माइकेदगी अफगानिस्तान की काबुल फाउबा यावना एयर स्ट्राइक चथखिबा थौदो अदुगी पाकुम ओइना हौजिक अफगानिस्तान लानमिसिंग की माइकेदगी दुरान लाइन पाकिस्तान अमसुंग अफगानिस्तान की ओइना चेनदुना लेरिबा मफमसिंग असिदा पाकिस्तानी लानमिसिंग की मथक्ता अटैक चथरकपगी ओइबा थौदो अमा लाकपदगी नाकल अनिमक्की ओइबा लानफम अमगा चप मानबा कॉन्फ्लिक्ट अमदा हौजिक लेरबनी अफगानिस्तान तालिबान लानमिसिंग की माइकेदगी अक्टोबर 9 दा चथरखिबा अटैक अदुगी पाकुम ओइना हौजिक मखोई लानमिसिंगना अटैक अमा लॉन्च तौबदा पाकिस्तान की बॉर्डर दा लेरिबा आउटपोस्ट अमसुंग मिलिटरी फैसिलिटी कया अमा थुगाइखिबगा लोइनना पाकिस्तानी लानमी 13 हाटपा ngamkre मरुओइना कुनार हेलमान नगरहर अमसुंग पटकिका प्रोविंस की ओइबा मफमसिंग असिदा अफगानिस्तान लानमिसिंग की माइकेदगी यामना चावना माइ पाकना अटैक असी चथखरे हाइबगी ओइबा वाफम फोंदोरक्ली हाइरिबा थौदो असी लाखरबा मतुंगदा पाकिस्तानी मिलिटरी की माइकेदगिसु यामना हेवी ओइबा आर्टिलरी अमसुंग मखल मखा कयागी ओइबा खुसु खुलाइसिंग सिजिनदुना रेस्पॉन्स तौरकपदगी नाकल अनिमकी माइकेदी यामना कन्ना खुथोंगनबगी ओइबा थौदो अमा लेख्रे अफगानिस्तान की साइडगी मखोइना अक्टोबर 9 की ओइबा थौदो अदुगी रिटालिएटरी स्ट्राइक ओइना चथरकपा अटैक नि हाइना अदुमक फोंदोगली अदुगा पाकिस्तान की साइडगिना मखोइना हौरुबा लेतना अफगानिस्तान की ओइना लेरिबा तालिबान की माइकेदगी अटैक चथरकपनी हाइबगी ओइबा वाफम अदु थमली हौजी फाउबगी ओइना थोरकलिबा रिपोर्ट्सिंग असिगी मतुंगिना पाकिस्तानी लानमी 12 फाउबदी सीक्रे अदुगा कयामना सोका पंदंगली हाइबगी ओइबा वाफम असिदि अदुमक फोंदोगनरी अदुगा
ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯅꯪꯂꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯁꯤ ꯀꯥꯞꯊꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯑꯗꯨꯒ ꯃꯐꯝ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯣꯚꯔꯦꯟꯇꯤ ꯁꯤꯡꯅꯗꯨꯅ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯣꯚꯔꯦꯟꯇꯤ ꯁꯤꯡꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯝꯂꯤ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯂꯥꯟꯐꯝ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄ लेप्ट्री ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯦꯇꯣꯒꯤ आर्टिकल 5 ꯀ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡꯁꯤꯡ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯥꯕ ꯐꯪꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯏꯔꯥꯟ ꯑꯃꯁꯨꯡ ꯀꯇꯔꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯑꯦꯁꯀꯦꯂꯦꯁꯟ ꯑꯁꯤꯕꯨ ꯍꯟꯗꯣꯛꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯁꯝꯊꯗꯅꯕꯒꯤꯗꯃꯛꯇ ꯑꯄꯤꯜ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯈꯛꯇꯃꯛ ꯇꯥꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯟꯇꯔꯅꯦꯜꯂꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯥꯏꯕꯔ ꯄख्ꯇꯨꯟꯈ꯭ꯋꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯄꯥꯀꯤꯁꯇꯥनी आर्मी 10 हेन्ना लेखिद्रबनी पाकिस्तानी साइडतगिसु लानमीगी साइडतगिसु हाइरिबा ग्रुप अदुगी मियोय 30 हेन्ना हाटली हाइबगी ओइबा वाफमदि अदुमक लेरि तौबतबु कन्फ्लिक्ट असिदि अदुमक यामना चावना लेरि हाइबनी नाकल अमरोमदना हौजिक लेरिबा लेंगा असिगी माइकेदिगी यूएसए दा सरेंडर तौथोखरे हाइदुना पैलेस्टीनगी ओइबा इशू असिदि यानिंगदबा फुंगदोक्तुना मियोय क्यामगी माइकेदिगी लाहौरदा अचौबा प्रोटेस्ट लाक्तुना इस्लामाबाद तमना लाक्पगी ओइबा खोंगसत अमसु हौजिक लेरिबनी ये जी काफिला हमारा हौजिक इंडिया की वेस्टर्न थंग सरुक लेरिबा युमथंगनरिबा पाकिस्तान हारिबा कंट्री असिगी ओइना लेरिबा फिल्म असी नोंग नोंगगी सोक्सिनबा हेजिलकली नाकल अमरोमदना पाकिस्तान की तोखाइना ताब पाम बलूचिस्तान लिबरेशन आर्मी सिंगी ओइबा लालोंग सिंग नाकल अमरोमदना पाकिस्तान लेंगा असी ब्लॉक थोक्तुना मखोइना पाकिस्तान पानगनी हाइदुना चंगसिलकलिबा तेरिके तालिबान की माइकेरिके चथरकलिबा अटैकता पाकिस्तानी लानमी सिंग सीबा लेप्ट्री मसिगुमलबा मतम असिदा इजराइल अमसुंग हमासकगी ओइबा लानफमदा हौजिक गाजागी ओइना पुथोरकलिबा यूएस की पीस लान असिगी मतांगदा पाकिस्तान हाइरिबा कंट्री असिगी ओइना लेरिबा लेंगा असी यूएस ना हाइरिबा मखै तौदुना लेख्रे मखोय असी यूएस दा योंथोखरे हाइबगी यामना पेंदबा खोलाव अमगा लोइनना पाकिस्तान की ओइना लेरिबा लेंगा यानिंगदबा अमसुंग यूएसए यानिंगदबगी ओइबा इहौ अमखक लाहौरदा यामना चावना उबा फंगली तेरिक लावाई पाकिस्तान समना टीएलपी हाइना खंगनरिबा एक्सट्रीमिस्ट ग्रुप असिगी माइकेरिगी सिंदुना हौरकलिबा इहौ असिदा मियोय अनि फाउबदी लेखिदबगी ओइबा पाव असि कन्फर्म ओइरे तौबतबु टीएलपी की माइकेरिगी क्लेम तौबगी मतुंगिना हौजिक मखोइना चथरिबा प्रोटेस्ट असि नमथनबगीदमक्ता होनबदा पाकिस्तान लेंगाकी माइकेरिगी अदुकी मतिक यामना कन्बा वायलेंस सिंग सिजिनबा इहौ हौरिबा मिचमसिंगदा नोंमै फाउबा कापना मरम ओइदुना मखोइगी ओइबा मियोय 11 लेखिद्रे हाइबगी ओइबा वफमदि फुंगदोक्ली अदुबु चप चाबा हौजिक फाउबगी ओइना कैजुअलिटीगी ओइबा रिपोर्ट असि खंगबा ngamdri मरमदि अखोइ स्वाइदा तौरिबा सिगा यामना मानना युमथंगनरिबा कंट्री असिदसु करिगुम इहो अमा लाक्पा तारगदि इंटरनेट सर्विस थिंजिनबा हाइबसि मखोइगी ओइबा हौनबिनी मरम अदुना इंटरनेट सर्विस थिंजिनखिबना पाउ कया अमदि हौजिक फाउबा चपचाना कन्फर्म ओइबा ngamdana लेरि टीएलपी की माइकेदिगी सिंदुना अदुकी मतिक यामनबा मियोइसिंग अदुगी माइकेदिगी हंदक इकुइ कुइद्रिङैदा मतम कुइनदगी सोंगनरंबा इजराइल अमसुंग हमासकी ओइबा लानफम अदु यूएस दा प्रपोज तौबा पीस डील अमदा हौजिक चथदुना पीस डील की ओइबा प्रोसेस हौख्रे हाइरिबा मतंग अदुदा पाकिस्तान की ओइना थोरकलिबा कांगबुसिंग अदुगी माइकेदिगी यानिंगदबा मरुओइनाबा पाकिस्तान हाइरिबा कंट्री असिगी लेंगाकी माइकेदिगी यूएसए ना हाइरिबा मख यूएस ना पुथोकपा पीस प्रपोजल असिबु सौगतली हाइदुना यूएस की माइकेदिगी तौरिबा खुदिंग होय होय याय याय हाइदुना इनखिबा अदुदा मखोइगी ओइना लेरिबा लेंगा असी यूएस दा योंथोक्रे हाइबगी ओइबा यामना कन्दा पेंदबा खोलाव अमगा लोइनना इहौ असी हौरखिबनी मरुओइना इहौ हौरिबा मियोइसिंग असिगी माइकेदिगी यानिंगदबा फोंदोक्तुना यूएस की ओइना लेरिबा एम्बेसीदा थोमजिनदुना खोलाव कया अमा लाउकी मदुबु थिंगनबगीदमक्ता पाकिस्तानी लानमिसिंगी माइकेदिगी सिजिनबा वायलेंस दा असो अपनगी ओइबा रिपोर्टसिंग असि थोरखिबनी मसिगी मखा ताबो खोंजंग ओइना
ꯂꯥꯍꯣꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯏꯔꯥꯡ ꯍꯧꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯁꯂꯥꯃꯥꯕꯥꯗ ꯇꯝꯅ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯂꯩꯔꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯦꯅꯤꯃꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯉꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯑꯀꯟꯕ ꯑꯣꯔꯗꯔ ꯂꯩꯕꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯗꯨꯅ ꯍꯣꯠꯅꯔꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯏꯍꯧ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ ꯃꯊꯪꯗꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯤꯖ ꯐꯥꯌꯔ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯏꯖꯤꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯌꯥꯎꯅ ꯃꯈꯥ ꯇꯥꯕ ꯀꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯕꯨ ꯒꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯖ ꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯕꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯠꯁꯤꯡ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯤꯖ ꯐꯥꯌꯔ ꯆꯪꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯑꯁꯤꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯎꯕ ꯐꯪꯂꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯇꯦꯁꯦꯁꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯃꯔꯝꯁꯤꯡ ꯑꯗꯨꯗ ꯆꯌꯦꯠꯅꯕ ꯑꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯂꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯊꯣꯔꯛꯇꯨꯅ ꯐꯣꯔꯃꯦꯜꯂꯤ ꯁꯥꯏꯟ ꯇꯧꯕ ꯑꯁꯤ ꯌꯥꯎꯔꯣꯏꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯃꯔꯨꯑꯣꯏꯅ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯎꯍꯟꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯃꯈꯣꯏꯅ ꯐꯣꯔꯃꯦꯜꯂꯤ ꯁꯥꯏꯟ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯑꯥꯔꯒꯨꯃꯦꯟ ꯑꯃꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯌꯦꯠꯅꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯍꯃꯥꯁꯀꯤ ꯔꯣꯜ ꯌꯥꯎꯕ ꯌꯥꯎꯗꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯃꯍꯥꯛꯀꯤꯁꯨ ꯐꯝꯐꯝ ꯑꯃ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯕ ꯃꯈꯩ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯄꯜꯂꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃꯁꯨ ꯑꯣꯏꯈꯤꯕ ꯌꯨꯑꯦꯁꯀꯤ ꯌꯥꯝꯅ ꯃꯔꯤ ꯆꯠꯄ ꯀꯇꯔ ꯍꯥꯏꯔꯤꯕ ꯑꯔꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯈꯛꯀ ꯃꯗꯨꯗꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯇꯔꯒꯤꯗꯃꯛꯇ ꯗꯤꯐꯦꯟ ꯇꯧꯕꯤꯈꯤꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯥꯛꯇꯨꯅ ꯑꯔꯕ ꯅꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯕꯨ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯊꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯗꯗꯨꯅ ꯋꯦꯁ ꯕꯦꯡ ꯐꯥꯎꯕ ꯂꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯣꯏ ꯍꯥꯏꯗꯨꯅ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯤꯁꯀꯤ ꯑꯣꯏꯕ ꯗꯤꯜ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯨꯔꯛꯇꯨꯅ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯀꯥꯏꯊꯔꯨꯔꯕ ꯃꯔꯤ ꯑꯗꯨ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ F-15 ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯑꯦꯒꯤ ꯂꯩꯃꯥꯏ ꯑꯣꯏꯔꯤꯕ ꯏꯗꯥꯍꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯁ ꯑꯃ ꯀꯇꯔꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯏꯜꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯍꯥꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯗ ꯀꯇꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ F-15ꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯄꯥꯔꯁꯅꯦꯜ 200 ꯐꯥꯎꯕ ꯌꯨꯑꯦꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕ ꯌꯥꯒꯗꯧꯔꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯗꯨꯅ ꯃꯔꯨꯑꯣꯏꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯟꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯀꯦꯔꯤ ꯑꯥꯎꯠ ꯇꯧꯕ ꯌꯥꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯑꯔꯤꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯁ ꯇꯧꯗꯨꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯍꯟꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯄꯤꯁ ꯗꯤꯜꯅꯆꯤꯡꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕꯅꯤ
USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯥꯖꯤꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯇ ꯀꯔꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯀꯥꯡꯕꯨ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯛꯁ ꯑꯃ ꯄꯤꯕꯗ ꯅꯠꯇꯅ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ ꯑꯗꯨꯕꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯃ ꯂꯩꯕꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯗꯨ ꯃꯊꯧ ꯇꯥꯕꯗꯒꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯍꯟꯗꯛ ꯀꯥꯏꯊꯔꯨꯔꯕ ꯃꯔꯤ ꯑꯗꯨ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯍꯟꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯃꯇꯝꯗ ꯄꯥꯝꯃꯨꯗꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯅꯧꯅ USꯒ ꯃꯔꯤ ꯆꯦꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯡ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ USꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯌꯦꯡꯗꯨꯅ ꯃꯔꯨꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗ ꯇꯧꯗꯨꯅ ꯏꯁꯂꯥꯃꯤꯛ ꯅꯦꯇꯣ ꯑꯃꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯂꯥꯂꯣꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯔꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯍꯪꯅꯗꯕ ꯅꯠꯇꯦ USAꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯃꯗꯨꯗꯤ ꯒꯖꯥꯒꯤ ꯑꯣꯏꯕ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯐꯪꯂꯛꯂꯤ ꯆꯍꯤ 2 ꯍꯦꯟꯅ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯁꯤ ꯐꯦꯁ 2 ꯊꯣꯛꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯉꯁꯤꯗꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯗꯒꯤ ꯍꯧꯔꯒ ꯃꯤꯆꯝ ꯀꯌꯥ ꯑꯃꯅ ꯐꯥꯎꯕ ꯊꯥꯒꯠ ꯋꯥꯍꯩꯇꯅ ꯄꯨꯡꯅꯤꯡ ꯅꯤꯜꯂꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ ꯆꯍꯤ 2 ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕ ꯒꯖꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯑꯁꯤꯒꯤꯗꯃꯛꯇ ꯍꯟꯗꯛ ꯆꯍꯤ ꯐꯪꯍꯧꯗꯕ ꯇꯥꯔꯒꯁꯨ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯇꯁꯦꯡꯅꯕꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯆꯤꯛꯄ ꯃꯥꯂꯦꯝ ꯑꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯇꯥꯔꯒꯗꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯖꯁꯅꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯆꯨꯝꯕꯅ ꯐꯪꯖꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯀꯌా ꯑꯃ ꯌꯥꯎꯔꯛꯂꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯁ 2 ꯊꯣꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯤꯡꯅ ꯂꯩꯔꯤꯕ ꯏꯖꯔꯦꯂꯤ ꯍꯣꯁꯇꯦꯖ ꯀꯨꯟ ꯊꯥꯗꯣꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯎꯅꯍꯟꯕꯗꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ ꯍꯣꯁꯇꯦꯖꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯁꯐꯥꯌꯔ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯕꯒꯤꯗꯃꯛꯇ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯄꯒꯤꯗꯃꯛꯇ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯏꯖꯔꯦꯂꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯣꯏꯔꯤꯕ ꯀꯦꯅꯦꯁꯦꯠꯇ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔቬꯁꯟ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯋꯥ ꯉꯥꯡꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯍꯣꯁꯇꯦꯖꯁꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯅꯠꯇꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯐꯥꯌꯔ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯣꯛꯄ ꯑꯣꯏꯅ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯣꯛꯄꯒꯤ ꯑꯣꯏꯕ ꯊꯧꯔꯝꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯖꯗꯕ ꯇꯥꯔꯒꯁꯨ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯐꯪꯍꯧꯗꯕ ꯇꯥꯔꯒꯁꯨ ꯃꯊꯪꯒꯤ ꯆꯍꯤ ꯑꯁꯤꯗ ꯒꯖꯥꯒꯤ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯑꯗꯨꯃꯛ ꯎꯔꯤ ꯍꯧꯖꯤꯛ ꯑꯁꯤ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯐꯦꯁ ꯑꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯖꯕ ꯇꯥꯔꯒꯁꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯟꯗꯣꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯒꯖꯥꯗ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯝꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗꯒꯤ 30% ꯈꯛꯇꯃꯛ ꯍꯟꯗꯣꯛꯂꯤꯕꯅꯤ 70%ꯗꯤ ꯍꯧꯖꯤꯛꯃꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯁꯇꯦꯖ ꯔꯤꯂꯤꯁ ꯇꯧꯕ ꯈꯨꯠ ꯊꯥꯅꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯖꯕ ꯇꯥꯔꯒꯁꯨ USꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯍꯟꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯖꯥꯒꯤ ꯑꯣꯏꯅ ꯁꯦꯝꯒꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯣꯜ ꯌꯥꯎꯗꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯃꯈꯣꯏ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯁꯥꯏꯟ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯔꯤ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯆꯪꯁꯤꯜꯂꯒꯁꯨ ꯌꯥꯅꯗꯕ ꯀꯌా ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯁꯝꯊꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯔꯥ ꯍꯦꯟꯗꯨꯅ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯅꯣꯡꯊꯛꯇꯒꯤ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯊꯥꯗꯔꯛꯂꯤꯕ ꯕꯣꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯀꯥꯞꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯗꯒꯤ ꯍꯤꯡꯅꯕꯒꯤꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ 2023ꯒꯤ ꯑꯣꯛꯇꯣꯕꯔ 7ꯗ ꯐꯥꯖꯤꯟꯈꯤꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯃꯔꯛ ꯑꯁꯤꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯠꯇꯨꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯇꯅꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ इजरायलगी साइड लेरिबा मियोइसिंग असिबु ओइगेरा गाजागी साइड लेरिबा मियोइसिंग असिबु ओइगेरा ट्रम्प की माइकेइदगी यामना कन्ना प्रेशर तौदुना चंगसलक्लिबा पीस डील असिना मरम ओइदुना मतम कुइना लेरंबा अवाबा कया अमदि कौहल्ली हाइबसिदि कक्पा याद्रबा वाफम अमा ओइरि नाकल अमरोमदा यूरोप लोमदा अमुक चलगा हौजिक सोंगनरिबा रशिया अमसुंग यूक्रेन की ओइबा लानफम असि लोइसिनबगी वाफम अदुमक लेइते लेपा लेइतना हेने हेने कंसिलक्पगी ओइबा फिबमनी हौजिक रशिया हाइरिबा कंट्री असिगी ओइना यूक्रेन चथरकपा एटेकना मरम ओइदुना इनर्जी सेक्टर अदुकी मतिक यामना चौब चिथेंग अमा फंगलखरबा मतुंगदा रशिया की माइकेदगी यूक्रेन की पावर हाउस अमसुंग इनर्जी की ओइबा सेक्टर अमसुंग रेलवे की ओइबा लंबिसिंग असि टारगेट तौदुना एटेक असि अदुकी मतिक यामना कन्ना चथरी नोंमा कांगदे ड्रोन अमसुंग मिसाइल की ओइबा एटेकसिंग असिना लेपा लेइतना यूक्रेन की मफम कयाम हिट तौरी मरु ओइना ओडेसा डोनेक्स अमसुंग चेनिहिव हाइरिबा मफमसिंग असिदो रशिया की माइकेदगी हदकी ओइबा चेयोल असिगी ओइना यामना कन्ना टारगेट तौदुना एटेक चथकी हौजिक रशिया हाइरिबा कंट्री असिगी माइकेदी नोंथक्तगी इनर्जी सेक्टर अमसुंग पावर हाउस न चिंगबा मिलिटरी की ओइबा स्ट्रक्चर सिंग टारगेट तौदुना एटेक चथबा खक्तनतना लैमागी ओइबा ग्राउंड इन्वेजन असिसु लेप नाइदना अदमक चंगसिलक्ली ईस्टर्न थंगबा सरुकता रशिया की माइकेगी नौना मफम कया अमा लौसिलक्पगी ओइबा वाफम सिंग लैरी हाइरिबा थौदो अदुना मरम ओइदुना नाकल अनिमककी माइकेदी यामना कन्ना खुथोकनरकपदगी ममांगदा लानफम असिगी सरुक ओइरमदबा ईस्टर्न थंगबा यूक्रेन की सिटी कया अमदगी मियोइसिंग इवाक्युएशन की ओइबा प्रोसेस अमा यामना कन्ना चाथरी साफगदबा मफम कया अमदा चटनबगीदमक्ता यूक्रेनियन मियोइ कया अमा क्यू लेपबगी ओइबा फिबम अदु हौजिक उरी यूएसए के प्रेसिडेंट डोनाल्ड ट्रम्प की माइकेदी हौजिक यूक्रेन की दमक्ता यूएसए की ओइना इन्फॉर्मेशन खक्त प्रोवाइड तौबदा नतना किलोमीटर 2,500 कापा याबा टोमहॉक मिसाइल अदुकी मति यामना एडवांस ओइरबा मिसाइल असी पिसिनगनी हाइबगी ओइबा वाफम मसिदा रशियन प्रेसिडेंट व्लादिमीर पुतिन की माइकेदी करिगुम मदुगुमलब खोंथांग अदु लाकपा तारगदी यूएस अमसुंग रशिया की ओइना लेरिबा मरि असिदा यामना काइथदुना हौजिक उरिबा लानफम असिदगी अदुकी मति यामना तमथिबा सकलोन अमा ओइरकनी हाइबगी ओइबा अकनबा वार्निंग अमा थमखिबा अदुकी पाकुम ओइना अमु यूएस प्रेसिडेंट लाकदोरिबा मतम असिदा अथुबा मतमदा रशिया की माइकेदी लानफम असी हेक लोइसिंदबा तारगदी टोमहॉक मिसाइल असी यूक्रेन पिसिंदुना रशिया की मतक एटेक सुक्सो इशोइदुना तौहनगनी हाइबगी ओइबा लानफम असी लोइसिल्लु हाइबगी ओइबा वार्निंग अमखक तौरक्ली हौजिक सोंगनरिबा लानफम असिदा चही मरी फाजिलक्पगी मतम स्वाइसिदा यूएसए की अमसुंग लैरिबा यूरोपीय कंट्रीसिंग असिगी मतेंगना मरम ओइदुना यूक्रेन हाइरिबा कंट्री असिगी ओइना लैरिबा ड्रोनदगी हौरगा मिसाइलसिंग असी नोंमा हेलक्तुना रशिया की मफम कया अमदा इराइ लाइना टारगेट तौदुना एटेक चथबा ngambagi ओइबा फिबम अमा यौसिलक्लिबनी मसिगुमलबा मतम असिदा लिथुआनिया की एक्स विंग हाइना खंगनरिबा एडवांस ओइरबा ड्रोन असी यूक्रेन की दमक्ता हौजिक मतेंग तौबा हौख्रे यूक्रेन की लैमाइदे यौसिनख्रे अथुबा मतमदा रशिया की ओइबा पोजिशनसिंग असिदा टारगेट तौदुना एटेक चथरकपगी ओइबा फिबमसिंग उबा फंगलगनी नाकल अमरोमदना हौजिक ओइरक्लिबा फिबम असिदा नेटो की माइकेदी लानफम असिदा का हेना खुथिनजिलक्पा असिदा रशिया की माइकेदी नेटो हाइरिबा ऑर्गेनाइजेशन असिगी यूनिटी असिबु चैलेंज तौदुना मखोइ मसेल मरक्ता यानदनबगीदमक्ता हंजिन हंजिन एयर स्पेस वायलेट तौदुना चथरक्लिबा साइकोलॉजिकल वारफेयर असिना मरम ओइदुना नेटो की ओइबा ngamkhaising asi hauji yamna kana cheksina senaribani नेटो की ओइना लैरिबा एयरक्राफ्टसिंग मरु ओइना ब्रिटिश की ओइना लैबा एयरक्राफ्टसिंग की माइकेदी नेटो की ओइबा टेरिटरीसिंग असिदा रशिया की माइकेदी एयर स्पेस वायलेट तरुक्तनबा नत्रगना करिगुंबा खंगौदना एटेकगुंबा लाकबा थेंगनबगीदमक्ता ngahak leitana पेट्रोलिंग तौदुना चेक्सिना यामना कना सेनदुना लैरिबनी नेटो की ओइना लैरिबा कंट्रीसिंग असिदा यूएस प्रेसिडेंट डोनाल्ड ट्रम्प की माइकेदी रशिया की ओइना लैबा ड्रोन नत्रगना फाइटर जेटसिंग पाइसेलक्पा तारगदी कापथौ हाइबगी ओइबा ऑर्डर अमा पीख्रबा मतुंगदा हौजिक मतौ करम तौदुना रशिया की ओइना लैरिबा ड्रोन फाइटर जेटसिंग असी लाकपा तारगदी कापथगदौरिबगे हाइबगी ओइबा लालोंग अमखक्सु यामना कना यातपा उरी मरम अदुना नेटो की माइकेदगिसु हौजिक रशिया की ओइबा मदुगुमलबा खोंथांग अमा लाकपा तारगदी चपचाना पाखुम पीनबगीदमक्ता सेम सादुना लैबगी ओइबा ममी अदुसु उरी लानफम अमबु थेंगनबा तारगदी नाकल अनिमक लोइनमक मांगजै हाइबदुनी रशिया की ओइना लानमी लेइतबगी ओइना लैरिबा इशू अदु ngasi यूक्रेन हाइरिबा कंट्री असिदसु लैरि मांगदु उरिबा कोमजाउसिंग असी यूक्रेन की ओइना संखिबा लानमीसिंग सिरबसिंग अदु फुमनबगीदमक्ता तौरिबा कोमजाउसिंगनी हौजिक लानमी वालकपना मरम ओइदुना यूक्रेन हाइरिबा कंट्री असिगी ओइनासु डिलीवरी बॉयदगी हौरगा मिचम प्रजासिंग असी फादुना लानफमदा यौहनबगी ओइबा थौदोक कया अमा थोरक्ली
ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯆꯪꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯋꯥꯠꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯅꯠꯇ꯭ꯔꯒꯅ ꯉꯥꯝꯊꯣꯛꯅꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯌꯧꯔꯛꯂꯕꯅꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯗ ꯆꯞ ꯆꯥꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯃꯒꯨꯟ ꯈꯪꯂꯕ ꯇꯣꯃꯥꯍawk ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯑꯦꯟꯇꯥꯌꯔ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯣꯔꯛꯂꯤ ꯃꯔꯝꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯈꯥꯏꯒꯠꯅꯗꯨꯅ ꯔꯁꯤꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯁꯤꯟꯈꯤꯕ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯥꯒꯁꯠ ꯑꯃꯁꯨꯡ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯏꯟꯇꯔꯁꯦꯞ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯂꯩꯈꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯃꯔꯨꯑꯣꯏꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯑꯁꯤ ꯑꯥꯒꯁꯠ ꯊꯥꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯗꯨꯅ 6% ꯈꯛꯇꯃꯛ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯚꯦꯟꯠ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯎꯪꯈꯠꯅꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯤꯕꯅꯤ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯐꯥꯏꯇꯔ ꯖꯦꯠ ꯐꯥꯎꯕ ꯄꯥꯏꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯥꯞꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯑꯃ ꯎꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁꯑꯦꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯇꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯤ ꯔꯁꯤꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯏꯌꯨ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯔꯤꯕ ꯖꯔꯃꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎꯕ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯊꯥꯖꯗꯗꯨꯅ ꯄꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯂꯩꯈꯤꯕꯅꯤ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯑꯗꯨꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯑꯁꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯕꯦꯇ꯭ꯔꯤ ꯑꯃꯗ 1 ꯕꯤꯂꯤꯌꯟꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯑꯗꯨꯗꯨꯒ ꯌꯦꯡꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯀꯥꯞꯄ ꯃꯇꯝꯗ ꯃꯈꯣꯏꯗꯒꯤ ꯀꯥꯞꯊꯣꯔꯛꯀꯗꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯅ 4 ꯃꯤꯂꯤꯌꯟ ꯔꯣꯝ ꯃꯃꯜ ꯑꯣꯏꯒꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯡꯂꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯀꯔꯤꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯣꯄꯔꯦꯠ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯃꯜ ꯍꯣꯡꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯔꯒ ꯃꯔꯨꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯇꯔꯁꯦꯞ ꯇꯧꯔꯝꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯕꯒꯤ ꯐꯤꯚꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯥꯒꯁꯠ ꯊꯥ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯄ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯂꯥꯏꯅ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯂꯝꯕ ꯀꯌా ꯑꯃ ꯍꯧꯖꯤꯛ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯂꯛꯇꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯈꯛ ꯂꯥꯛꯁꯤꯜꯂꯛꯄꯅꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯀꯟꯗꯔ M ꯑꯃꯁꯨꯡ ꯀꯤꯟꯖꯜꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯃꯤꯅꯦꯜ ꯐꯦꯁ ꯃꯦꯅꯨꯚꯦꯔꯦꯕꯤꯂꯤꯇꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯐꯋꯦꯌꯔꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄꯅꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯗꯦꯕꯂꯞ ꯇꯧꯕ ꯕ꯭ꯔꯍꯃꯣꯁ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗ ꯌꯥꯎꯕ ꯃꯦꯅꯨꯚꯔꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯖꯍꯥꯖ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤꯃꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯍꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯃꯥꯡꯖꯧꯅꯅ ꯗꯥꯏꯔꯦꯛꯂꯤ ꯍꯤꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯂꯤꯟꯅ ꯆꯠꯄꯒꯨꯝꯅ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨꯗ ꯍꯤꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯞꯆꯤꯜꯂꯛꯄꯅꯤ ꯃꯁꯤꯒꯨꯝꯂꯕ
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯖꯦꯛꯇꯔꯤ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯗꯨꯅ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯥꯔꯒꯦꯠ ꯑꯗꯨ ꯍꯤꯠ ꯇꯧꯕ ꯌꯥꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯇꯔꯁꯦꯞ ꯇꯧꯕꯗ ꯑꯗꯨꯃꯛ ꯋꯥꯕ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯥꯞꯆꯤꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯍꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯥꯛꯂꯝꯂꯤꯕ ꯁ꯭ꯄꯤꯗ ꯑꯗꯨꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯈꯠꯄ ꯃꯥꯛ 10 ꯃꯥꯛ 11 ꯐꯥꯎꯕꯒꯤ ꯁ꯭ꯄꯤꯗ ꯌꯧꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯁꯦꯝꯖꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯜꯗ ꯃꯄꯨꯡ ꯐꯥꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯂꯛꯇꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ USꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯕꯥꯏꯄꯥꯁ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯦ USꯀꯤ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯁ꯭ꯄꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯗ ꯊꯦꯡꯅꯔꯛꯂꯕ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯄꯥꯝꯅꯔꯕ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯅꯨꯚꯔ ꯇꯧꯕ ꯉꯝꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯂꯤꯕ ꯑꯁꯤ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯀꯨꯠ ꯑꯇꯣꯡꯁꯤꯡ ꯑꯁꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕ ꯉꯝꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯣꯡꯂꯕ ꯎꯃꯪꯗ ꯐꯥꯎꯕ ꯑꯍꯥꯡꯕ ꯊꯤꯗꯨꯅ ꯆꯠꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯥꯏꯜ ꯑꯃ ꯑꯣꯏꯅ ꯎꯅꯔꯤꯕꯅꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯔꯁꯤꯌꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯆꯝꯁꯤꯡ ꯀꯩꯗꯧꯅꯨꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯁꯨꯡ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯤꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯔꯛꯎ ꯍꯥꯏꯕ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒ ꯃꯈꯣꯏꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯔꯁꯤꯌꯥꯗꯁꯨ ꯃꯤꯆꯝ ꯈꯔ ꯁꯤꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯇꯤ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯁꯨ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯈ꯭ꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯐꯥꯎꯕ ꯊꯥꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯌꯧꯅꯈ꯭ꯔꯕ ꯐꯣꯔꯃꯔ ꯔꯁꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯚꯦꯗꯦꯚ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯃꯥꯍꯣꯛ ꯄꯤꯁꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯈꯛ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯃꯤꯁꯥꯏꯜ ꯑꯁꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯋꯥꯔꯍꯦꯗꯁꯤꯡ ꯍꯥꯞꯂꯤ ꯃꯗꯨꯗ ꯀꯟꯚꯦꯟꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯍꯦꯗ ꯍꯥꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯒꯤ ꯑꯣꯏꯕ ꯋꯥꯔꯍꯦꯗ ꯍꯥꯞꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯣꯏ ꯃꯗꯨꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯤꯖꯤꯟꯅꯕꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯊꯕ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯦꯗꯚꯦꯗꯦꯚ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯊꯪꯅ ꯔꯁꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯝ ꯄꯥꯏꯕ ꯌꯥꯗꯕꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯇꯤꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯐꯝ ꯑꯗꯨ ꯁꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯂꯛꯇꯕ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯠꯕꯦꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯃꯔꯝꯗꯤ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯤ ꯔꯁꯤꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯐꯥꯏꯇꯔ ꯖꯦꯠ ꯐꯥꯎꯕ ꯀꯥꯞꯊꯅꯕꯒꯤꯗꯃꯛꯇ ꯂꯥꯂꯣꯡ ꯆꯠꯊꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯍꯧꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯏꯚꯟ ꯖꯔꯃꯅꯤ ꯐꯥꯎꯕ ꯌꯥꯎꯅ ꯅꯦꯇꯣꯒꯤ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯍꯥꯞꯆꯤꯜꯂꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ
ꯀꯌꯥꯝ ꯊꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯞꯇꯨꯅ ꯏꯟꯇꯔꯁꯦꯞ ꯇꯧꯍꯟꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯌꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯦꯇꯣ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯦꯛꯁꯟꯁꯤꯡ ꯇꯧꯔꯨꯕ ꯌꯥꯈꯤꯔꯣꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯑꯃ ꯅꯠꯇꯦ ꯅꯦꯇꯣ ꯑꯗꯨꯒ USAꯒ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅ ꯊꯣꯛꯇꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯂꯧꯕ ꯏꯔꯥꯟꯗꯒꯤ ꯂꯧꯕ ꯆꯩꯅꯥꯗꯒꯤ ꯂꯧꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯔꯁꯤꯌꯥꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯁꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯇꯣꯞ ꯚꯦꯔꯤꯌꯟꯇꯤ ꯑꯃꯠꯇ ꯄꯨꯊꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ USAꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯐꯦꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗꯤ ꯅꯦꯇꯣ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯌꯨꯔꯣꯄीय ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯃꯗꯤ ꯑꯣꯏꯔꯦ ꯒꯖꯥꯒꯤ ꯑꯣꯏꯕ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯍꯃꯁ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯒꯖꯥꯗ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯦ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯒꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯀꯧꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯍꯣꯁꯇꯦꯖꯁꯤꯡ ꯔꯤꯂꯤꯁ ꯇꯧꯍꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯅꯔꯛꯂꯤ ꯃꯔꯝꯗꯤ ꯌꯥꯅꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯣꯁꯇꯦꯖ ꯔꯤꯂꯤꯁ ꯇꯧꯕ ꯁꯤꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯒꯖꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯄꯨ ꯊꯥꯒꯠ ꯋꯥꯍꯩ ꯏꯖꯔꯦꯜꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯇ꯭ꯔꯝꯞꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯅ ꯑꯗꯨꯃꯛ ꯅꯤꯜꯂꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯎꯅꯔꯤꯕ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯂꯦꯗꯤꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯄꯤꯔꯤꯉꯩ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯀꯗꯧꯔꯤꯕ ꯁꯦꯀꯦꯟ ꯐꯦꯁ ꯑꯣꯐ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯁꯤꯟꯕ ꯌꯥꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗු ꯊꯣꯔꯛꯄ ꯍꯧꯔꯛꯂꯦ ꯄꯤꯁ ꯗꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯁꯇꯦꯖꯁꯤꯡ ꯔꯤꯂꯤꯁ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯎꯔꯤ ꯃꯁꯤꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯀꯌా ꯑꯃ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯄꯒꯤ ꯑꯣꯏꯕ ꯁꯛꯇꯝꯁꯤꯡ ꯊꯣꯔꯛꯂꯤ ꯆꯞ ꯃꯥꯟꯅꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯍꯣꯁꯇꯦꯖ ꯑꯍꯤꯡꯕꯈꯩ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯄꯋꯥꯔ ꯄ꯭ꯔꯣꯖꯦꯛꯁꯟꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯁꯨ ꯎꯔꯤ ꯍꯤꯡꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 10 ꯊꯥꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯍꯣꯁꯇꯦꯖ ꯑꯁꯤꯕꯨ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ 4 ꯑꯃꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ 24 ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯂꯥꯛꯂꯤ ꯂꯦꯝꯍꯧꯔꯤꯕ ꯍꯃꯁꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯁꯤꯈ꯭ꯔꯕ ꯏꯖꯔꯦꯂꯤ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤ ꯊꯤꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯗꯧꯔꯤ ꯃꯔꯝꯗꯤ ꯉꯁꯤ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯃꯁꯅ ꯃꯐꯝ ꯈꯪꯖꯕ ꯇꯥꯔꯒꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯀꯥꯏ ꯑꯇꯣꯏ ꯃꯔꯛ ꯑꯁꯤꯗ ꯅꯟꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯑꯦꯛꯁꯆꯦꯟꯖꯀꯤ ꯑꯣꯏꯕ ꯍꯣꯁꯇꯦꯖ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅꯗꯤ ꯐꯣꯡꯗꯣꯛꯅꯔꯤ ꯑꯍꯥꯟꯕ ꯌꯥꯅꯈꯤꯕ ꯍꯣꯁꯇꯦꯖ ꯊꯥꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛ ꯆꯪꯁꯤꯟꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ US ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯁꯣꯛꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯃꯁ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯊꯣꯔꯛꯄ ꯍꯧꯔꯛꯂꯦ ꯆꯨꯝꯅ ꯊꯣꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯈ꯭ꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯗ ꯄꯥꯎ ꯄꯤꯕ ꯏꯖꯔꯦꯜꯒꯤ ꯃꯇꯦꯡ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 9 ꯃꯤꯌꯥꯝꯃꯥꯡꯗ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯋꯥꯔ ꯄꯥꯏꯔꯛꯄ ꯌꯥꯕ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯍꯃꯁꯇꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯍꯃꯁꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯒꯖꯥ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯌꯥꯕ ꯑꯇꯣꯞꯄ ꯔꯥꯏꯕꯜ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯛꯂꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯄ ꯌꯥꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯍꯃꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯃꯁ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯁꯤꯜꯂꯛꯂꯤꯕꯅꯤ
ꯍꯧꯖꯤꯛ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯤꯗꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯒꯥꯖꯥꯗ ꯂꯩꯕ ꯗꯣꯛꯃꯨꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯄ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯣꯏꯔꯤ꯫ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯗꯣꯛꯃꯨꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯃꯔꯤ ꯆꯦꯠꯅ ꯊꯝꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯗꯣꯛꯃꯨꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯁꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥꯔꯛ ꯂꯩꯈ꯭ꯔꯦ, ꯇꯧꯕꯇꯕꯨ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯗꯨꯃꯛ ꯅꯝꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯗꯣꯛꯃꯨꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯏꯖꯔꯦꯜꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯊꯤꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯍꯥꯠꯄ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯁꯅ ꯅꯍꯧꯅꯅ ꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯕꯁꯤ ꯗꯣꯛꯃꯨꯁ ꯈꯛꯇ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄ ꯌꯥꯕ ꯒꯥꯖꯥꯒꯤ ꯄꯋꯥꯔ ꯄꯥꯏꯈꯤꯕ ꯌꯥꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯊꯤꯗꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯅꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯐꯦꯁ ꯅꯦꯒꯣꯁꯤꯌꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯣꯏꯅꯃꯛ ꯊꯥꯗꯒꯗꯕꯅꯤ ꯑꯗꯨꯒ ꯁꯔꯦꯟꯗꯔ ꯇꯧꯖꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯂꯣꯏ, ꯑꯗꯨꯒ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯥꯟꯐꯝ ꯊꯦꯡꯅꯔꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯨꯕ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯂꯨꯆꯤꯡꯕꯗꯒꯤ ꯍꯧꯔꯒ ꯂꯥꯟꯃꯤ ꯃꯆꯥ ꯐꯥꯎꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯁꯤꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯆꯥꯔꯖ ꯑꯃꯠꯇ ꯇꯧꯔ ꯑꯦꯝꯅꯦꯁꯇꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯗꯕꯅꯤ, ꯃꯗꯨꯗ ꯍꯃꯁꯀꯤ ꯑꯣꯏꯕ ꯔꯣꯜ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯈꯨꯠꯂꯥꯏ ꯌꯥꯎꯕ ꯑꯣꯏꯒꯦꯔꯥ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯔꯣꯜ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯕꯗ ꯐꯥꯎꯕ ꯌꯨ.ꯑꯦꯁ.ꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯎꯗꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯃꯁꯅ ꯒꯥꯖꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯇꯨꯅ ꯎꯠꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯣꯁꯇꯦꯖꯁꯤꯡ ꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯖꯅ ꯃꯣꯅꯤꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯃꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯈꯨꯠꯂꯥꯏ ꯊꯥꯗꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯤ, ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯁꯤ ꯊꯥꯗꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯑꯍꯥꯟꯕ ꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕ 80% ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ 50%ꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯟꯗꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯐꯣꯡꯅ ꯄꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯧꯅ ꯁꯦꯝ ꯁꯥꯒꯠꯄ ꯍꯧꯒꯠꯂꯛꯄ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯒꯥꯖꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ, ꯃꯈꯥ ꯇꯥꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯁꯤꯡꯅꯗꯨꯅ ꯎꯠꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯃꯈꯣꯏꯅ ꯏꯖꯔꯦꯜꯒ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯇꯥꯕ ꯉꯝꯅꯕ, ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯤꯟꯗꯣ ꯄꯦꯔꯦꯗ ꯑꯃ ꯑꯣꯏꯅ ꯂꯧꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯃꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯨꯔꯕ ꯃꯇꯨꯡꯗ ꯀꯇꯔꯗ ꯑꯦꯇꯦꯛ ꯆꯠꯊꯔꯨꯕꯗꯒꯤ ꯌꯨ.ꯑꯦꯁ.ꯀꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯅ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯇꯧꯅꯤꯡꯗꯅ ꯑꯗꯨꯃꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯛ ꯀꯨꯏꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯍꯃꯁ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯐꯝꯅꯤ꯫ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯁꯤꯒꯨꯝꯕ ꯄꯤꯁ ꯗꯤꯜ ꯑꯃ ꯂꯥꯛꯄ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯌꯨ.ꯑꯦꯁ.ꯅ ꯊꯝꯂꯛꯂꯤꯕ ꯗꯦꯗꯂꯥꯏꯟ ꯑꯁꯤꯗ ꯂꯣꯏꯅꯅ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜꯗ ꯇꯨꯡꯁꯤꯟꯗꯨꯅ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯎꯔꯛꯄ, ꯑꯗꯨꯒ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯁꯤꯡꯅꯔꯛꯄꯒꯤ ꯑꯣꯏꯕ, ꯅꯧꯅ ꯁꯦꯝ ꯁꯥꯒꯠꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯅ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗꯤ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯏꯖꯔꯦꯜꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗꯗꯤ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯏꯖꯔꯦꯜꯒ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯇꯧꯗꯨꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯕ ꯔꯣꯜꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯍꯃꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤ꯫
ꯃꯇꯝ ꯈꯔ ꯁꯦꯝ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇ ꯑꯐꯒꯥꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯗꯤ ꯃꯤꯆꯝꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜꯗꯒꯤ ꯍꯧꯔꯒ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯁꯧꯒꯠꯂꯤ, ꯇꯦꯔꯣꯔꯤꯖꯝ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯟꯅꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕ, ꯑꯥꯎꯠꯄꯣꯁꯠ ꯀꯌా ꯑꯃ ꯊꯨꯒꯥꯏꯔꯝꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯣꯏꯗꯣꯛꯅ ꯂꯩꯇꯅ ꯉꯝꯈꯩ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯩꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ, ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯩꯁꯤꯟꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥꯟꯅ ꯃꯗꯨꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ, ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯦꯡꯕ ꯂꯩꯉꯥꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯔꯤꯕ ꯀꯥꯕꯨꯜ ꯑꯁꯤ ꯐꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯂꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥ ꯃꯔꯨꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯕꯣꯜꯗꯥꯛ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ, ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯃꯟ ꯑꯃꯁꯨꯡ ꯀꯨꯔꯥꯝ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 15 ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯚꯤꯂꯤꯌꯟ ꯃꯤꯆꯝ ꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯜ ꯖꯖꯤꯔꯥꯒꯨꯝꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ 100 ꯐꯥꯎꯕ ꯌꯧꯋꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯃꯛ ꯀ꯭ꯂꯦꯝ ꯇꯧꯅꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 3 ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 15ꯗꯒꯤ 10 ꯐꯥꯎꯕꯗꯤ ꯃꯈꯣꯏꯅ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯍꯧꯔꯨꯕ ꯇꯧꯗꯅ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ, ꯊꯨꯒꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯇꯧꯔꯛꯏ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯥꯎꯠꯄꯣꯁꯠꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯁꯨ ꯕꯣꯜꯗꯥꯛ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ, ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯁꯨ ꯆꯃꯟ ꯑꯃꯁꯨꯡ ꯀꯨꯔꯥꯝꯒꯤ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯕꯅ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯁꯤꯗꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇꯨꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯎꯅꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯈꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇꯤ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯤꯇꯤꯡ ꯀꯌꯥ ꯑꯃ ꯐꯝꯂꯤꯉꯩꯗ ꯎꯅꯕ ꯅꯪꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃꯈꯛ ꯊꯝꯂꯛꯂꯤ꯫ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯨꯕ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯔꯤꯀ꯭ꯋꯦꯁꯠ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯅꯤ ꯈꯪꯕꯅꯤꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯎꯅꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯖꯔꯃꯅꯤꯅ ꯁꯥꯕ ꯇꯣꯔꯁ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯤ ꯑꯗꯨꯃꯛ ꯌꯦꯡꯕ ꯇꯥꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯡꯗꯁꯨ ꯖꯔꯃꯅꯤꯒꯤ ꯇꯣꯔꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ
ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯗ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯤꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯗꯨꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯄꯤꯁꯤꯜꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯁꯨ ꯔꯁꯤꯌꯥꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯃꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅ ꯊꯦꯡꯅꯧ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯊꯥꯅꯤꯡꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯗꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯎꯕ ꯐꯪꯂꯦ꯫ ꯃꯗꯨꯗꯤ ꯉꯁꯤ ꯕ꯭ꯔꯁꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯖꯔꯃꯅꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯕꯨ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯅꯦꯇꯣꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯖꯔꯃꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯀꯥꯞꯊꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯄꯣꯂꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯍꯦꯟꯕꯁꯤꯡ ꯊꯥꯗꯨꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯟꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯍꯟꯖꯤꯟ ꯍꯟꯖꯤन ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄꯗꯒꯤ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣꯒꯤ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯤꯐꯝ ꯀꯌꯥ ꯑꯃ ꯐꯝꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯨꯝꯂꯕ ꯃꯤꯐꯝ ꯑꯗꯨꯅꯤ ꯉꯁꯤ ꯕ꯭ꯔꯁꯦꯜꯗ ꯐꯝꯈꯤꯕꯗꯨ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯖꯔꯃꯅꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯊꯝꯂꯛꯂꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯆꯞ ꯃꯥꯟꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯈꯔꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯝꯂꯤꯕ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯄꯣꯠꯆꯩ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯗ ꯆꯪꯒꯗꯧꯔꯤꯕ ꯐꯤꯜꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯕ ꯑꯦꯇꯦꯛꯇ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯕ ꯐꯤꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯣꯔꯦꯖ ꯀꯌꯥ ꯑꯃ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯅꯠꯇꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯣꯔꯛꯈꯤꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯍꯟꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯂꯤ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4 ꯄꯤꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯧꯅꯅ ꯃꯤꯑꯣꯏ 4 ꯑꯃꯒꯁꯨ ꯄꯤꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯂꯥꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯕꯣꯗꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯄꯤꯊꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯈꯛ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯇꯥꯟꯖꯥ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯤꯡꯗꯕ ꯑꯗꯨꯒ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯂꯦꯞꯂꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯤꯔꯛꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯀꯌా ꯑꯃ ꯎꯔꯛꯄꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯤ꯫ ꯉꯁꯤ ꯆꯠꯊꯕ ꯑꯦꯇꯦꯛ ꯑꯃꯈꯛꯇ ꯀ꯭ꯔꯤꯃꯤꯌꯥꯗ ꯂꯩꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟ ꯁꯦꯟꯇꯔ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤ USAꯗ ꯆꯠꯇꯨꯅ USꯀꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯕꯤꯅꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯁꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤ ꯑꯣꯛꯇꯣꯕꯔ 15ꯒꯤ ꯑꯣꯏꯕ ꯅꯦꯇꯣꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯤꯡ ꯄꯨꯟꯗꯨꯅ ꯔꯁꯤꯌꯥ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥ ꯇꯥꯟꯅꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯤꯖꯟ ꯀꯌꯥ ꯑꯃ ꯂꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯁꯤꯌꯥꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯕ꯭ꯔꯁꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯕꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕ ꯂꯥꯟꯂꯣꯡꯁꯤꯡ ꯆꯠꯊꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯅꯦꯇꯣꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯃꯥꯔꯛ ꯔꯨꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ GDPꯒꯤ 5%ꯗꯤ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤꯗ ꯁ꯭ꯄꯦꯟꯗꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ 5% ꯑꯁꯤꯒꯤ ꯃꯅꯨꯡꯗ 3.5% ꯑꯁꯤꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟꯠꯇꯒꯤ ꯍꯧꯔꯒ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯕ ꯂꯩꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯊꯕ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 1.5% ꯑꯁꯤꯅ
ꯅꯦꯇꯣꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯦꯅꯦꯖ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯐꯝ ꯑꯁꯤ ꯀꯥꯏꯊꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯥꯏꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ 1.5ꯀꯤ ꯑꯣꯏꯕ ꯕꯖꯦꯠ ꯑꯃ ꯇꯣꯉꯥꯟꯅ ꯀꯥꯏꯊꯣꯔꯛꯄꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄꯗꯨꯅ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ 1.5ꯀꯤ ꯑꯣꯏꯕ ꯄꯥꯔꯁꯦꯟꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯑꯁꯤ ꯁꯣꯝꯗ ꯀꯥꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯁꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯑꯁꯤ ꯀꯟꯈꯠꯍꯟꯗꯨꯅ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯁꯦꯀ꯭ꯌꯣꯔ ꯇꯧꯗꯨꯅ ꯊꯝꯕꯈꯛ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯅꯦꯇꯣ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯪꯒꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯣꯏꯕ ꯔꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯄꯨꯊꯣꯛꯇꯨꯅ ꯈꯨꯠꯂꯥꯏ ꯑꯅꯧ ꯑꯅꯧꯕ ꯃꯈꯜ ꯃꯈꯥ ꯀꯌా ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯊꯣꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯦꯜꯖꯤꯌꯝ ꯑꯃꯁꯨꯡ ꯅꯦꯗꯔꯂꯦꯟ ꯍꯥꯏꯔꯤꯕ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯅꯦꯁꯦꯝꯁ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯃꯔꯨꯑꯣꯏꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯁꯤ ꯀꯟꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯁꯟꯒꯤ ꯑꯣꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯀꯥꯞꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯈꯟꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯁꯦꯝ ꯁꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯕ ꯎꯔꯤ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯅ ꯈꯟꯅꯈꯤꯕ ꯑꯁꯤ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯅꯕꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯑꯁꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯄꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯍꯦꯟꯒꯠꯍꯟꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯅꯕꯒꯤ ꯑꯣꯏꯕ ꯔꯦꯗꯤꯅꯦꯁ ꯑꯗꯨ ꯁꯦꯝ ꯁꯥꯕꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯃ꯫ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯔꯃꯔ ꯏꯟꯐꯦꯟꯇ꯭ꯔꯤꯒꯤ ꯀꯝꯄꯅꯤ ꯑꯣꯏꯅ ꯂꯥꯟꯃꯤ 350ꯒ ꯂꯣꯏꯅꯅ ꯂꯤꯑꯣꯄꯥꯔꯗ 2E ꯒꯤ ꯑꯣꯏꯕ ꯃꯦꯟ ꯕꯦꯇꯜ ꯇꯦꯡꯛꯁ ꯑꯃꯁꯨꯡ ꯄꯤꯖꯥꯔꯣ ꯏꯟꯐꯦꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯐꯥꯏꯇꯤꯡ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯊꯧ ꯇꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯁ꯭ꯋꯤꯗꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯅꯤꯡꯊꯤꯖꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯕ ꯂꯥꯟꯃꯤ 4,000 ꯂꯣꯝ ꯂꯥꯠꯚꯤꯌꯥꯗ ꯊꯥꯖꯤꯟꯗꯨꯅ ꯉꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯐ꯭ꯔꯥꯟꯁ, ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯟꯗ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯈꯤꯕꯒ ꯑꯣꯄꯔꯦꯁꯟ ꯏꯁꯇꯔꯟ ꯁꯦꯇꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯠ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯅꯩꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯤꯗꯔꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯧꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯍꯦꯟꯕ ꯃꯇꯦꯡ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯒꯗꯕ ꯑꯃꯈꯛꯇ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯁꯥꯖꯕ ꯗ꯭ꯔꯣꯟ 100,000 ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯗꯔꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯃꯇꯦꯡ ꯇꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟꯁꯤꯡ ꯗꯦꯕꯂꯞ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯐꯝꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯅꯧꯅ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯐꯤꯟꯂꯦꯟ ꯑꯃꯁꯨꯡ ꯁ꯭ꯋꯤꯗꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯕꯨ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ, ꯄꯩꯁꯥ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯤꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯁꯤꯟꯅꯔꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯣꯡꯗꯣꯛꯂꯤ꯫
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯁꯨ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯇꯒꯤ ꯂꯩꯗꯨꯅ ꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯉꯥꯟꯅ ꯂꯅꯥꯏ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯨ ꯑꯣꯏꯔꯤꯕ ꯅꯣꯔꯗꯤꯛ ꯑꯃꯁꯨꯡ ꯕꯥꯜꯇꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯔꯤꯕ ꯑꯦꯁꯇꯣꯅꯤꯌꯥ, ꯂꯦꯠꯕꯤꯌꯥ ꯑꯃꯁꯨꯡ ꯂꯤꯊꯨꯑꯦꯅꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯊꯝꯂꯤ꯫ ꯗꯦꯟꯃꯥꯔꯛ, ꯅꯤꯗꯔꯂꯦꯟड ꯑꯃꯁꯨꯡ ꯅꯣꯔꯋꯦꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯃꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯍꯦꯟꯕ ꯌꯨꯑꯦꯁꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯊꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯖꯔꯃꯅꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯔꯁꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯅꯦꯇꯣꯒ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯁꯤꯡꯅꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯊꯝꯈ꯭ꯔꯤꯕ ꯑꯁꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯀꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯄꯨꯟꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯈꯨꯠꯁꯝꯅꯗꯨꯅ ꯁꯥꯏꯟ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯎꯅꯗꯨꯅ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯔꯨꯁꯤꯌꯥ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨꯔꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯑꯦꯁꯑꯦ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯔꯁꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯔꯁꯤꯌꯥ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒ ꯖꯦꯂꯦꯟꯁꯀꯤꯒ ꯍꯦꯛ ꯎꯅꯈꯤꯕꯒꯤ ꯍꯦꯛ ꯃꯇꯨꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯄꯗ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯀꯔꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯑꯁꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯗꯤꯌꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯂꯥꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯃꯗꯨꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯡꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯈꯛꯇ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯏꯅꯔꯖꯤꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯔꯁꯤꯌꯥꯗꯒꯤ ꯐꯪꯂꯤꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯈꯤꯒꯅꯤ꯫ ꯃꯁꯤꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇꯥꯏꯝ ꯇꯦꯁꯇꯦꯗ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯗꯨꯒ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯀꯤꯗꯅꯦꯞ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃ ꯊꯝꯈꯤꯕꯅ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯇꯨꯔ ꯆꯠꯄꯁꯤ ꯀꯥ ꯍꯦꯟꯅ ꯆꯠꯇ꯭ꯔꯕꯅꯤ꯫ ꯊꯥꯖꯕ ꯌꯥꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯠꯄ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯁꯤꯌꯥꯅ ꯄꯤꯔꯤꯕ ꯗꯤꯁꯀꯥꯎꯟꯇꯦꯗ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯈꯤꯒꯅꯤ꯫ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯀꯣꯅꯣꯃꯤꯛ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯅꯤꯡ ꯀꯌꯥ ꯑꯃ ꯌꯥꯎꯒꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯔ ꯇꯧꯔꯛꯂꯤꯕ ꯁꯨ-57ꯒꯤ ꯑꯣꯏꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯌꯨꯑꯦꯁꯅ ꯐꯅ ꯄ꯭ꯔꯦꯁꯔ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒ ꯑꯗꯨꯃꯛ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯀꯣꯅꯣꯃꯤ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯁꯤꯜꯂꯛꯂꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯀꯝꯄꯅꯤ ꯑꯆꯧ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤ USAꯗ ꯑꯣꯏꯅ ꯍꯣꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁꯁꯤ USAꯗ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯁꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯃꯛ ꯊꯣꯔꯛꯇꯕ ꯅꯠꯇꯦ ꯅꯧꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯀꯟꯐ꯭ꯂꯤꯛ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯅ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯅꯤꯌꯣꯝꯁꯤꯡ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃꯈꯛ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯒꯤ ꯑꯣꯏꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯃꯥꯡꯗ ꯊꯣꯔꯝꯕ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯦꯜꯅꯆꯤꯡꯕ ꯐ꯭ꯌꯨꯜꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜꯁ ꯑꯁꯤꯗ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝ ꯑꯗꯨꯅ ꯅꯝꯕꯔ 1 ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯀꯦꯠ ꯑꯁꯤ ꯀꯦꯞꯆꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯂꯝꯖꯦꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ EV ꯃꯥꯔꯀꯦꯠ ꯑꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯆꯍꯤ 2024ꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯕꯖꯦꯠ ꯑꯗꯨꯗ $1.3 ꯕꯤꯂꯤꯌꯟ ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯕ ꯁꯦꯟꯐꯝꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ EV ꯃꯥꯔꯀꯦꯠ ꯑꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯦꯟꯇꯤቭ ꯑꯣꯏꯅ ꯄꯤꯈꯤꯕ ꯑꯗꯨꯕꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯏꯟꯇꯔꯦꯁꯇ ꯁꯤꯡꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯨꯜꯁ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯨꯕꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯡꯒꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯁꯨ ꯄꯤꯒꯗꯧꯔꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ EV ꯃꯥꯔꯀꯦꯠ ꯑꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯄꯤꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ 2008ꯗꯒꯤ ꯍꯧꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯃꯔꯨꯑꯣꯏꯅ 2008ꯗꯒꯤꯅ 2016-17 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ EVꯒꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ EV ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯌꯥꯝꯕ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯂꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯆꯥꯏꯅꯥꯒꯤ BYD ꯍꯥꯏꯔꯤꯕ EV ꯄ꯭ꯔꯗꯛꯁꯟ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯟ USꯀꯤ ꯅꯝꯕꯔ 1 ꯇꯣꯞꯅꯤ ꯍꯥꯏꯔꯤꯕ ꯇꯦꯁꯂꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯐꯥꯎꯕ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯅ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ USꯇ ꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜꯁ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯌꯥꯔ ꯑꯗꯨ ꯃꯨꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯛꯂꯤ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏ ꯑꯁꯤꯗ USAꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯟꯊꯗꯨꯅ 20% ꯈꯛꯇ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ 100% ꯇꯦꯔꯤꯐ ꯑꯃ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯔꯊꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯃꯥꯌꯣꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯤꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯈꯛꯇꯃꯛ ꯄꯤꯕꯅꯤ ꯃꯔꯝꯗꯤ ꯔꯦꯌꯔ ꯑꯔꯊꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯔꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ EV ꯚꯦꯍꯤꯀꯜꯁ ꯃꯣꯕꯥꯏꯜ ꯐꯣꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯋꯥꯔ ꯃꯦꯆꯤꯅꯔꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁꯦꯝꯃꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯣꯔꯠ ꯑꯁꯤꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯂꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯑꯗꯨꯃꯛ ꯃꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯃꯨꯛꯅꯔꯛꯄꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯤ ꯃꯗꯨꯗꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯔꯦꯌꯔ ꯑꯔꯊ ꯑꯁꯤꯅ USꯇ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠꯅꯆꯤꯡꯕ ꯃꯔꯨ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯥꯕꯗ ꯆꯪꯕ ꯃꯔꯨ ꯑꯣꯏꯕ ꯆꯤꯞ ꯑꯃꯃꯨꯛ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯞ ꯑꯗꯨ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯗ ꯄꯤꯅꯤꯡꯗꯦ ꯃꯔꯝꯗꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ USꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯆꯤꯞ ꯑꯁꯤ ꯆꯥꯏꯅꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯊꯤꯡꯕ ꯍꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯆꯤꯞꯁꯤꯡ ꯑꯗꯨ ꯁꯥꯕꯗ ꯆꯪꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯒ ꯆꯤꯞ ꯑꯗꯨꯅ ꯄꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯨ ꯅꯈꯣꯏꯗ ꯄꯤꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯃꯨꯛꯅꯕ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ
ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯊꯝꯂꯒꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁ ꯑꯁꯤ ꯃꯊꯧ ꯇꯥꯕ ꯆꯥꯡꯗ ꯈꯛꯇꯃꯛ ꯄꯤꯒꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ USAꯗ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯛꯂꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯣꯇꯣꯃꯣꯕꯥꯏꯜꯁꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯈꯛꯇ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯤꯅꯔꯦꯜꯁ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯐꯔ ꯑꯃꯈꯛ ꯂꯩꯔꯝꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯁꯨ ꯁꯄꯣꯔꯠ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯂꯩꯉꯥꯛ ꯄꯥꯏꯗꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯗꯥꯏꯔꯦꯛꯂꯤ ꯆꯠꯇꯨꯅ ꯎꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯔꯦꯌꯔ ꯑꯔꯊ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ KIA ꯍꯥꯏꯔꯤba Kachin Independence Army haiриba kangbu asiga India lengaki maikeidigi officially wari sanabagi oiba thawdok amasu laikhrabani Myanmar gi northern thangba sarukta leiriba Kachin state haiриba mafam asibu control tawduna leiriba KIA haiриba organization asiga India lengaki oina sarakhiba wari aduda India gi oina leiriba lengaki company Indian Rare Earths Limited IREL haina samna khangnariba company asiga KIA gi oiba maru oiba official singa mafam adwaida fangliba rare earth gi oiba polam sing asi Indiana lawnabagi damakta wari kaya ama sanaki haibagi oiba wafam asi Reuters na singba media housing gi maike gi yamna chawna cover tawna khibani mata asida yamna chawba development ama oina unariba asi India lengaki oina leiriba policy asida non state actors sing haibadi leiba amagi lengak paiduna leiriba official oiba lenga adu nattaba atopa kangmusing asiga fana mari thamba taragasu phongna officially su thamdabani adubu handaki matang asida thamlakpa asina India gi oina rare earth gi oina lakliba issue asi kayamuk yamna chawba issue no kayamuk yamna India gi oiba interest leirabage haibasi aikoina khangba yare masida su nattana hauji India hairiba country asigi oina leiriba policy asida ahongba kharadi adumak uba fanglakadori maramdi Taliban hairiba group adusu matam amada India gi maikeidagi terror group ama oina adumak uramani maram aduna bu ngasi fawba lengak semlabasu officially sakhangba gi oiba khongthangsing adu laktribani adubu handak famkiba mifam aduda embassy hangdokpagi oiba wafamsing yauraklabani na officially sakhangba gi oiba matam adu adumak yausillaklabani madumak oidragasu hauji yamna nakselakle nakal amaromda Myanmar gi oinasu matam amada lona thumna tawramba adu upai leraktabadagi officially phongna thoraktuna rare earth mineral gi damakta hauji Myanmar gi oina leiriba rebel group ka India government ka officially wari watai sanaba horaklabani masina haibidi officially wari sanaba haibidi group asi India gi maikeri gi sakhangba hore haibidi India gi oina matam kuinadagi lakliba policy asida hauji nauna oirakliba global gi oiba awonba asina maram oidana yamna chawba ahongba kharadi aikoina suksoi soidana ubu fangle yadaba leite loinamag yai ngarangta ai yengnaba oiramba terrorist ne haiduna koitan tanduna hanaba honaramba miyu adu ngasidi power paireklabanina aigi chapchaba partner marup ama oibada nattara afaba lengakpa amani haibasu adumak lakani malam asigi oina leiriba geopolitics asidadi masi yamna normal oibe thabak amakhakni karigumba interest bu manaraba mamangdu fana yanaramdaba taragasu adumak yanarakani masigumlaba thawdo amagagi oibe example amaga haiba taragadi matam kuinadagi civil war amada leiraklaba matungda anoba lengak lujingba ama oina pairakliba Syrian luchingba al-Sara hairiba mi asiga Russian President Vladimir Putin ga unakibagi oiba wafam asini mamangi oiba video update ta yamna chawba update oina Russia hairiba country asigi maikeri US Asia da amuk halaktuna Syria hairiba country asida hanagumna leibagi oiba fibam singi matangda update pijakre tawadu mata asida ikoina ningsingba yaba wafam khana phongdokchake ihan hanbada ngasi Russian President Vladimir Putin gi maikeri gi khut soknaduna country ani gi oiba yamna chetpu wari ke ama sanariba Ahmad al-Sara hairiba Syrian President asi matam amada Russian President Vladimir Putin gi lanmi singi maikeri gi tan dun hanabagi damakta yamna kan honaramba miui amakangni Syria hairiba West Asia country asida matam kuinadagi lepalaitina chatharakiba civil war adugi manungda ngasi Syria gi president oirakliba Ahmad al-Sara hairiba miui asina
ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯑꯃꯗ ꯂꯩꯔꯒ ꯃꯇꯝ ꯑꯃꯗ ꯁꯤꯔꯤꯌꯥꯕꯨ ꯔꯨꯜ ꯇꯧꯔꯝꯂꯤꯕ ꯕꯁꯔ ꯑꯜ ꯑꯁꯗ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤꯅ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯁꯔ ꯑꯜ ꯑꯁꯗꯅ ꯁꯤꯔꯤꯌꯥ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯁꯔ ꯑꯜ ꯑꯁꯗ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ngasi Russian President Vladimir Putin ga unaduna wari sanariba Al-Sara hairiba miyoi asi terrorist ni haiduna matam adugi Bashar al-Assad ki lenga ki maikei digi yamna kanba crackdown tawki aduga hairiba group adugi maikei digi Bashar al-Assad ki oiba lenga asi overthrow tawna bagi damakta civil war da yamna kan honarakpa matamda Russia gi site gi mateng tawbo ina Russian fighter jet fawbo paisilaktuna Al-Sara gi oina leiriba group adu yamna kan namthaki bani ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯣꯔꯛꯄ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯏꯖꯔꯦꯜꯅ ꯇꯔꯀꯤꯅꯆꯤꯡꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯁꯤꯜꯂꯛꯄ ꯃꯇꯦꯡꯅ ꯍꯦꯟꯅ ꯀꯜꯂꯛꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯁꯣꯛꯅꯔꯤꯉꯩꯗ ꯁꯤꯔꯤꯌꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯀꯜ ꯀꯌꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯄꯗꯒꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯁꯤꯔꯤꯌꯥꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯇꯨꯅ ꯔꯁꯤꯌꯥꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯍꯧꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯅꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯃꯔꯤ ꯇꯠꯂꯨꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯗꯦꯚꯂꯞ ꯇꯧꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯔꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯃ꯭ꯌꯨꯆꯨꯑꯦꯜ ꯔꯦꯁꯄꯦꯛꯇ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯤꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯑꯗꯨꯃꯛ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯃꯥꯟꯅꯕ ꯃꯔꯤ ꯑꯃ ꯊꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯗꯤ ꯌꯥꯅꯈ꯭ꯔꯦ ꯑꯜ-ꯁꯥꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯔꯁꯤꯌꯥꯒ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯅ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯗꯤꯁꯤꯖꯟ ꯂꯧꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒ ꯂꯥꯛꯀꯗꯧꯔꯤꯕ ꯏꯅꯔꯖꯤ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯀꯁ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ ꯃꯗꯨꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯆꯠꯄꯗ ꯃꯇꯦꯡ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯃꯇꯦꯡ ꯇꯧꯒꯗꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯈꯔ ꯍꯦꯟꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯊꯕꯛꯁꯤꯡ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯍꯧꯅꯁꯥꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯈꯤꯕ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ ꯑꯜ-ꯁꯥꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯃꯈꯥ ꯇꯥꯅ ꯊꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯄꯥꯝꯂꯤꯕ ꯏꯟꯇꯔꯦꯁꯁꯤꯡ ꯑꯗꯨꯒ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈ꯭ꯔꯤꯕꯅꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯔꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯇꯥꯔꯇꯁꯇ ꯂꯩꯔꯤꯕ ꯅꯦꯚꯦꯜꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯗꯨꯒ ꯍꯦꯃꯤꯝꯗ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯌꯔꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯅꯤꯃꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯑꯣꯁꯤꯟꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄꯋꯥꯔ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯉꯝꯂꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯅꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯇꯧꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯄꯗꯅꯤ ꯈꯪꯗ꯭ꯔꯦ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯦꯁꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃꯈꯛ ꯂꯩꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯁꯤꯔꯤꯌꯥꯗꯒꯤ ꯇꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯔꯤꯌꯥ ꯑꯃꯁꯨꯡ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯨꯑꯦꯁ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯇꯔꯀꯤꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯄ꯭ꯔꯣꯛꯁꯤ ꯈꯛꯇ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯛꯁꯤꯁꯤꯡ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯗꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯁꯤꯡ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯍꯧꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤꯁꯨ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯏꯟꯇꯔꯅꯦꯜ ꯁꯤꯚꯤꯜ ꯋꯥꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯔꯕ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯦꯛ ꯇꯨꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯗ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯌꯨꯝꯊꯪꯅꯔꯤꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯣꯂꯥꯟ ꯍꯩꯠ ꯂꯧꯁꯤꯟꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯖꯔꯦꯜ ꯂꯣꯝꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄꯗ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯗꯃꯁꯀꯁꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯛꯄ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯥꯎꯠꯄꯣꯁꯠ ꯀꯌꯥ ꯑꯃ ꯍꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯜ-ꯁꯥꯔꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯗ꯭ꯔꯨꯖꯕꯥ ꯍꯥꯏꯔꯤꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯤꯕ ꯔꯣꯜ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯎꯅꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ
ꯃꯈꯥ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯨꯁꯕꯥꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯑꯜ-ꯁꯥꯔꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ USAꯒ ꯃꯔꯤ ꯆꯦꯠꯄ ꯇꯥꯔꯒꯁꯨ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯥꯒꯠꯆꯕ ꯇꯥꯔꯒꯁꯨ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯅ ꯏꯖꯔꯦꯜꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯤꯂꯤꯇꯔꯤꯂꯤ ꯅꯤꯡꯊꯤꯖꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯌꯦꯡꯗꯕꯗꯤ ꯅꯠꯇꯦ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯁꯤꯔꯤꯌꯥ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯕꯁꯔ ꯑꯜ ꯑꯁꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯉꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯆꯦꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯅꯗꯨꯅ ꯁꯤꯔꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯀꯟꯅ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯁꯤꯔꯤꯌꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯝꯃꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯜ ꯑꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯗꯧꯔꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯧꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯂꯤꯕ ꯑꯜ-ꯁꯥꯔꯥꯒꯤ ꯑꯣꯏꯕ ꯁꯤꯔꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅꯆꯤꯡꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯜꯂꯝꯂꯤꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯈꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯈ꯭ꯔꯦ ꯀꯌꯥ ꯑꯃ ꯅꯩꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯁꯤꯔꯤꯌꯥꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯨꯆꯤꯡꯕ ꯑꯜ-ꯁꯥꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯇꯝꯅ ꯆꯠꯇꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯎꯅꯈꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯜ-ꯁꯥꯔꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨ ꯇꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯗꯨ ꯃꯥꯡꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯎꯅꯔꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯔꯁꯤꯌꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯂꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯁꯤꯔꯤꯌꯥꯒ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯒꯤ ꯅꯠꯇꯦ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯐꯅ ꯊꯝꯂꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯣꯃꯥꯏꯔ ꯖꯦꯂꯦꯟꯁꯀꯤ ꯍꯧꯖꯤꯛ USAꯗ ꯂꯥꯛꯇꯨꯅ ꯇꯣꯝꯍꯣꯛ ꯃꯤꯁꯥꯏꯜ ꯁꯥꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯎꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯂꯦꯟꯁꯀꯤꯒ ꯎꯅꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯀꯣꯜꯗ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯑꯗꯨꯒ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤ ꯑꯆꯨꯕ ꯃꯇꯝꯗ ꯁꯛꯁꯛ ꯎꯅꯗꯨꯅ ꯑꯅꯤꯁꯨꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯃꯒ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤ US ꯇꯝꯅ ꯂꯥꯛꯂꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒ ꯎꯅꯗꯨꯅ ꯐꯝꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯕꯒꯦ ꯀꯔꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯁꯤꯡ ꯂꯥꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯖꯦꯂꯦꯟꯁꯀꯤꯗꯁꯨ ꯇꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥ ꯑꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯦꯡꯒꯦꯔꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯕꯨꯗꯥꯄꯦꯁꯠ ꯁꯤꯇꯤꯗ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤꯗꯃꯛꯇ US ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯤꯐꯦꯟꯁ ꯄꯥꯏꯔꯤꯕ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯁꯤ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯗ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤ ꯄꯤꯖꯕ ꯇꯥꯔꯒꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯤꯁ ꯄꯣꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤꯗꯤ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯁꯥꯟꯅꯔꯨꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯅꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯁꯤ ꯅꯣꯡ ꯍꯩꯊꯕꯒꯨꯝꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯨꯔꯕ ꯀꯅꯥꯃꯠꯇ ꯍꯟꯗꯣꯛꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯉꯝ ꯇꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯕ ꯍꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤꯗ ꯀꯔꯝꯕ ꯁꯥꯏꯠꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯂꯥꯛꯂꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗ ꯑꯂꯥꯁꯀꯥꯗ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯗ ꯃꯤꯐꯝ ꯑꯁꯤ ꯐꯝꯈ꯭ꯔꯕꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯤꯁꯨꯕ ꯃꯤꯐꯝ ꯑꯁꯤꯗꯤ ꯃꯣꯁꯀꯣꯗ ꯐꯝꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯧꯖꯤꯛ
Hungary hairiba asi Russia ga thangnaba naknaba mafam amabudi oiri tawbatabu Russia dagi hongdoktuna hairiba mafam asida lakbagi region asina karino haibasisu achobo wahang amadi oiri. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯝꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯍꯟꯕꯗ ꯅꯠꯇꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯁꯦꯇꯦꯂꯥꯏꯠꯀꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯗꯥꯇꯥꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯗ ꯍꯤꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯇ꯭ꯔꯝꯞꯀꯤ ꯋꯥꯔꯅꯤꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯝꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯣꯡꯗꯣꯛꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯌꯨ.ꯑꯦꯁ.ꯑꯦꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯂꯩꯇ꯭ꯔꯤꯉꯩ ꯐꯥꯎꯕꯗꯒꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯄꯥꯡꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯣꯏꯅꯃꯛ ꯌꯥꯅꯈꯤꯕꯗ ꯅꯠꯇꯅ ꯔꯁꯤꯌꯥꯗ ꯐꯣꯡꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯇꯨꯅ ꯖꯔꯃꯅꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯅꯦꯇꯣꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯨ ꯂꯩꯈ꯭ꯔꯦ. ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤꯕꯨ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯅꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯕꯨ ꯂꯥꯟꯊꯦꯡꯅꯕꯁꯤ ꯀꯝꯗꯧꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯂꯥꯟꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯔꯕꯅꯤꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄꯁꯤꯡ ꯑꯗꯨꯃꯛ ꯂꯥꯛꯂꯤ. ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡꯁꯤꯡ ꯂꯥꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯑꯣꯞꯁꯟ ꯑꯗꯨ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯒꯗꯧꯔꯤꯕꯅꯤ. ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁꯇ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯈꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯂꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯤꯡꯅꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ. ꯑꯦꯇꯦꯛꯀꯤ ꯑꯣꯏꯅꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯃꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯔꯤ. ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯃꯔꯨꯑꯣꯏꯅ ꯄꯋꯥꯔ ꯍꯥꯎꯁꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖꯁꯤꯡ ꯄꯤꯔꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯞ ꯐꯥꯎꯕ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ 5 ꯃꯩ ꯉꯥꯟꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ. ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯤꯄꯦꯌꯔ ꯇꯧꯕꯗ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯗꯨꯃꯛ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ. ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯋꯥꯔ ꯁꯄ꯭ꯂꯥꯏ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ. ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯤꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗ ꯅꯠꯇꯅ ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯆꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯃꯁꯥꯅ ꯌꯥꯖꯈ꯭ꯔꯕꯅꯤ. ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯕ ꯂꯦꯞꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯦꯕꯅꯟꯗ ꯑꯃꯨꯛ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯖꯕꯨꯜꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ. ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯤꯑꯣꯏ 8 ꯁꯣꯛꯂꯒ ꯃꯤꯑꯣꯏ 1 ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯃꯥꯁꯀ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯃꯦꯟꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ. ꯅꯨꯃꯤꯠ 6 ꯃꯃꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯁꯅꯥꯗ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈ꯭ꯔꯦ. ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯖꯦꯅꯔꯦꯜ ꯃꯍꯃꯗ ꯑꯕꯗꯨꯜ ꯀꯔꯤꯝ ꯑꯜ ꯒꯃꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 13 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ. ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯍꯥꯠꯈꯤꯕ ꯀꯔꯤꯝ ꯑꯜ ꯒꯃꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯥꯟꯐꯝ ꯑꯗꯨ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯇꯨꯅ ꯍꯣꯁꯇꯦꯖꯁꯤꯡ ꯔꯤꯂꯤꯖ ꯇꯧꯅꯕ ꯑꯃꯁꯨꯡ ꯁꯤꯗꯨꯅ ꯂꯩꯔꯕ ꯍꯣꯁꯇꯦꯖꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯒꯥꯖꯥꯗ ꯅꯧꯍꯧꯅꯅ ꯊꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ
ꯀꯔꯤꯒꯨꯝꯕ ꯍꯃꯁꯅ ꯍꯥꯠꯄ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯁꯄꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯐꯥꯎꯕ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯇꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯃꯊꯪꯗ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯑꯣꯟ ꯕꯦꯛꯌꯥꯔꯗ ꯑꯣꯏꯔꯤꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯑꯗꯨꯃꯛ ꯋꯥꯡꯈꯠꯂꯛꯂꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯦꯟ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯤꯜꯂꯞꯁꯤꯡ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯑꯦꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ CIA ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯟ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯗꯨꯅ ꯂꯦꯟ ꯏꯟꯚꯦꯖꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ CIAꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯥꯁꯤꯅꯦꯁꯟ ꯑꯦꯇꯦꯝꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤꯗꯅ ꯈꯔ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯗꯨꯔꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯠ ꯇꯧꯔꯛꯄꯗ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯏꯚꯟ ꯅꯣꯟ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯀꯌా ꯑꯃ ꯐꯥꯎꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯍꯧꯖꯤꯛꯁꯤ ꯊꯝꯂꯤꯕꯅꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯟ ꯏꯟꯚꯦꯖꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ USAꯒꯤ ꯑꯣꯏꯕ ꯔꯥꯏꯠ ꯅꯠꯇꯦ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯇꯥꯕ ꯐꯪꯂꯛꯂꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯄ ꯑꯁꯤ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯚꯦꯖꯟ ꯇꯧꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯉꯥꯛ ꯏꯟꯊꯨꯕꯕꯨ ꯑꯣꯏꯒꯦꯔꯥ USAꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ